ꯐꯩ ꯅꯪ ꯈꯪꯅꯤꯗꯅ ꯉꯥꯟꯕ ꯅꯈꯣꯏ ꯌꯨꯝꯁꯤꯗ ꯅꯣꯏ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯍꯥꯟꯅ ꯄꯨꯁꯤꯜꯂꯦ ꯑꯩꯅ ꯍꯥꯟꯅ ꯄꯨꯁꯤꯟꯗ꯭ꯔꯕ ꯍꯣꯏꯕ ꯄꯨꯁꯜꯂꯦꯕ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯍꯦ ꯉꯥꯏꯈꯣ ꯏꯁ ꯅꯪ ꯑꯣꯏ ꯂꯩꯍꯧ ꯂꯥꯛꯑꯣ ꯆꯪꯉꯣ ꯁꯦ ꯅꯪ ꯈꯪꯅꯤꯗꯅ ꯅꯣꯏꯅꯤꯕꯨ ꯌꯥꯔꯤꯃꯦ ꯑꯝꯇ 이붕어세 남기세. ꯀꯩꯗꯧꯔꯦ ꯊꯣꯡꯒ ꯂꯣꯜꯂ ꯂꯩꯔꯤꯁꯤꯅ ꯀꯊꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯉꯥꯟꯕ 이마 할래네 통항어 ꯊꯣꯔꯛꯑꯣ 이마 할래 ꯂꯥꯎ ꯀꯔꯤꯅꯣꯅꯦ ꯁꯣꯛ ꯌꯥꯝ ꯆꯥꯏꯔꯤꯁꯤꯕꯨ ꯃꯁꯤꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯃꯐꯤ ꯃꯔꯣꯟꯁꯦ ꯁꯨꯔꯒꯅꯦ ꯂꯣꯏꯁꯟ ꯈꯝꯖꯜꯂꯝꯗꯦ ꯂꯣꯏꯅ ꯆꯥꯏꯔ ꯊꯅꯝꯃꯦꯕ ꯂꯝꯅ ꯂꯝ ꯁꯥꯡꯕꯅꯦ ꯂꯝꯕꯤꯅ ꯃꯔꯣꯜ ꯑꯃ ꯐꯠꯇꯕꯅꯦ ꯋꯥꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯕꯨꯅꯦ ꯀꯩꯊꯦꯜ ꯊꯣꯛꯄꯁꯤꯁꯨ ꯅꯨꯡꯇꯤꯒꯤ ꯊꯣꯛꯑꯕꯅꯤꯅꯅꯦ ꯅꯣꯡꯃꯇꯪ ꯍꯦꯛ ꯊꯣꯛꯍꯧꯗꯕꯗꯅꯦ ꯄꯣꯊꯥꯕꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯍꯩꯅꯈ꯭ꯔꯕꯅꯤꯅꯅꯦ ꯍꯥꯏ ꯕꯨꯡꯉꯣ ꯀꯩꯗꯧꯔꯤꯒꯦꯅꯦ ꯅꯪꯕꯣ ꯂꯥꯛꯎꯅꯦ ꯀꯩꯊꯦꯜ ꯍꯜꯂꯛꯄꯒꯤ ꯍꯛꯆꯥꯡꯅꯒ ꯋꯥꯕꯁꯤꯗ 이마 ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤꯅ ꯀꯩꯗꯧꯔꯦ ꯆꯟꯕꯤꯌꯥ ꯃꯩꯄꯥꯛꯄꯤꯌꯥ ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯗꯨꯕꯣ ꯅꯠꯇꯦ ꯅꯣꯏꯒꯤꯁꯤꯕꯨ ꯃꯍꯧꯁꯥ ꯅꯣꯏꯒꯤ ꯏꯁꯨꯀꯨꯜꯒꯤ ꯇꯆꯥꯔꯗꯤ ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯀꯔꯤꯅꯣ ꯌꯥꯝ ꯂꯤꯂꯥ ꯁꯥꯟꯅꯕꯤꯒ ꯌꯥꯝ ꯇꯝꯗꯥꯏꯅꯦ ꯍꯟꯗꯛ ꯑꯃꯨꯛ ꯍꯧꯗꯣꯔꯕ꯭ꯔꯥ ꯍꯥꯏꯕ 이마 ꯇꯆꯔꯗꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯇꯤꯆꯔꯁ ꯗꯦ ꯍꯥꯏꯕꯅꯦ ꯍꯣ ꯈꯪꯖꯄꯣꯠ ꯅꯠꯇꯦꯗ ꯏꯃꯥ ꯃꯔꯣꯟ ꯃꯔꯤ 시디 ꯑꯗꯨꯒꯨꯝꯕ ꯂꯤꯂꯥꯗꯨꯒꯤ ꯅꯠꯇꯤꯌꯦ ꯅꯠꯇꯦ ꯅꯣꯏꯒꯤꯁꯤꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯣꯏꯒꯤ ꯐꯣꯟꯗꯒ ꯖꯒꯣꯏꯒ ꯁꯥꯗꯅ ꯈꯣꯠꯇꯅ ꯐꯤꯗꯤꯡ ꯐꯗꯥꯡ ꯅꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯅꯣꯏꯅ ꯇꯧꯗꯣꯏꯗꯣ ꯍꯩꯃꯥ ꯑꯩꯗꯤ ꯎꯕꯨ ꯎꯔꯨꯗꯦ ꯅꯣꯏꯅꯤꯗꯤ ꯑꯩꯒꯤ ꯐꯤ ꯑꯃꯃꯝꯒ ꯏꯟꯁꯤꯜꯂꯗꯅ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯔꯤꯅꯦ 이마 시디 페이스북ꯗ 인스타그램ꯗ ꯔꯤꯜꯁꯇꯒ ꯎꯕꯗꯨ ꯅꯠꯇꯤꯌꯦ 시디 다이렉트ꯅꯤ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯗꯥꯏꯂꯦꯛ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ 이마 ꯇꯁꯦꯡꯅ ꯉꯥꯟꯕꯁꯦ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯏꯔꯒꯦꯅ ꯈꯟꯕ ꯀꯔꯤ ꯃꯔꯣꯟ ꯃꯔꯤꯅꯣꯅꯦ ꯃꯣꯏꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯣ ꯀꯔꯤꯅꯣꯝꯅꯤ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯕꯣ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯏꯃꯥꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯣꯏꯌꯦ ꯏꯃꯥ ꯈꯪꯉꯣꯏꯌꯦ ꯃꯩꯇꯩꯂꯣꯟ ꯐꯥꯎꯕ ꯁꯨꯅ ꯈꯪꯗꯕꯤꯁꯤꯅ ꯏꯪꯂꯤꯁꯒ ꯊꯦꯠꯇꯅ ꯀꯥꯏꯗꯩ ꯈꯪꯉꯅꯤꯒꯦ ꯃꯁꯦ 이주 ꯇꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯏꯃꯥ ꯍꯦ ꯃꯌꯦꯛ ꯆꯠꯇꯕꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯅꯪꯗꯤ ꯂꯥꯏꯔꯤꯛꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯪꯉꯤꯔꯣꯏꯅꯦ ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯇꯧꯏꯁꯤꯕꯣ ꯃꯥꯅ ꯍꯥꯏꯁꯤꯕꯨ ꯏꯃꯥꯕꯨ ꯈꯪꯕ꯭ꯔꯣ ꯏꯁ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯃꯌꯦꯛ ꯆꯠꯇꯕꯤ ꯀꯥꯏꯅ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯁꯨꯅꯦ ꯀꯂꯥꯁ 1 2ꯗꯗꯤ ꯃꯩꯄꯥꯛꯄꯤ ꯍꯥꯏꯗꯅ ꯃꯀꯣꯛꯇ ꯇꯥꯔꯛꯏꯕ ꯅꯨꯄꯤꯅꯤ ꯈꯪꯉꯕꯣ ꯍꯥꯏꯌꯣ ꯀ꯭ꯂꯥꯁ ꯐꯥꯎꯕ ꯆꯨꯝꯅ ꯍꯥꯏꯕ ꯍꯩꯇꯕ ꯅꯪꯅꯁꯨ ꯃꯀꯣꯛ ꯇꯥꯔꯛꯏ ꯀꯥꯏꯅ ꯌꯥꯔꯦꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯒꯩ ꯅꯣꯏꯅꯤꯅ ꯈꯠꯅ ꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ 이마나 ꯍꯪꯕꯗꯤꯅꯦ ꯅꯣꯏ ꯑꯅꯤꯅ ꯉꯁꯤ ꯎꯠꯂꯔꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ 이마 ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯪꯕꯤꯌꯣ ꯀꯔꯤ야 ꯃꯉꯣꯟꯗ 이마 ꯉꯥꯟꯕꯗ ꯑꯣꯏꯅ ꯍꯪꯕꯤꯌꯣ ꯍꯣꯏ ꯅꯪ ꯁꯤꯂꯥꯎ ꯍꯥꯏꯕꯅꯤꯅꯦ
ꯑꯗꯨꯅꯕꯣ 이마 ꯃꯣꯏꯅꯤꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯌꯣ ꯀꯩꯅꯣ ꯍꯥꯏꯕꯅꯦ 이마 아이디 계속 강제다버네 ꯀꯩꯁꯨ ꯈꯪꯖꯗꯕꯅꯤ ꯀꯥꯏꯅ 뭐해니지 ꯃꯌꯨꯝ ꯍꯟꯕ ꯉꯝꯃꯔꯣꯏ 이마ꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯔꯅꯤ ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯨꯄꯥ ꯑꯃꯗꯕꯨ ꯅꯨꯄꯤ ꯑꯅꯤ ꯂꯩꯅꯤ ꯍꯥꯏꯕꯁꯤꯕꯨ ꯌꯥꯕ꯭ꯔꯣ ꯃꯗꯨ ꯌꯥꯔꯣꯏ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯕ ꯍꯦ ꯆꯟꯕꯤꯌꯥ ꯃꯩꯄꯥꯛꯄꯤꯌꯥ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ 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 이마 ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ 이마 ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯨ ꯑꯩ 이마이부 ꯊꯤꯟꯕꯤꯔꯝꯃꯒꯦ ꯊꯤꯟꯕꯤꯒꯅꯣ ꯍꯥꯏꯕ 이마, 아이부 틴비가노 이마. 아이부 윰식이 뭐 오이는 럭신비오 이마. 동감해 시험 동감해봐 이마 아이부스 팀이가노 심어줘 아이부스 럭신비요 ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤꯃꯛ ꯇꯁꯦꯡꯅ ꯅꯁꯥ ꯅꯁꯥꯅꯗꯤ ꯌꯥꯔꯦꯀꯣ ꯍꯩ ꯃꯩꯄꯥꯛꯄꯤ ꯅꯪ ꯌꯥꯔꯦꯀꯣ ꯍꯩ ꯆꯟꯕꯤ ꯅꯪꯗꯤ 아이슈 ꯍꯣꯏꯅꯦ ꯃꯤꯁꯨ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯔꯣꯟꯅꯩ ꯅꯈꯣꯏ ꯑꯅꯤꯈꯛꯄꯨ ꯀꯩꯗꯧꯋꯦꯅꯣ ꯅꯠꯇ꯭ꯔꯣ 이마 ꯍꯩ ꯏꯕꯨꯡꯉꯣ ꯅꯪ ꯈꯨꯔꯥꯗꯣ ꯑꯥꯗ ꯂꯩꯈꯤꯕꯗꯣ ꯏꯃꯥ ꯄꯥꯎ ꯄꯤꯒꯦ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯏꯆꯥꯁꯤꯡꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ 이마는 로이나 ꯊꯦꯡꯅꯕ ꯇꯥꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯄꯣꯠ ꯆꯩꯁꯦ ꯈꯔ ꯄꯨꯁꯜꯂꯣ 이몽도 ꯆꯪꯉꯨ 세 부실라게. ꯍꯣꯏ 이마 부실리고. ꯆꯪꯉꯣꯅꯦ ꯅꯪꯁꯨ ꯆꯪꯉꯣꯅꯦ ꯆꯪꯉꯣ 이사 누빠나 아마 이모나 아니 호이데 헤이 파나 좀 누가이리에 누가이도리에 꿈하이 누가이도리 ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯝꯃꯗꯤ ꯃꯁꯤ ꯊꯣꯛꯏꯗꯕꯅꯦꯕ ꯎꯈ꯭ꯔꯨꯜꯗꯒꯤ ꯌꯨꯝ ꯌꯧꯔꯛꯑꯕꯁꯤꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎ ꯍꯟꯕ ꯂꯥꯛꯑꯝꯗꯦꯕꯁꯦ ꯐꯩ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯍꯩ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯊꯣꯡꯒꯁꯨ ꯂꯣꯜꯂꯤꯅꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯇ꯭ꯔꯣ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯅ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯊꯤꯛ ꯇꯧꯒꯦ ꯂꯩꯔꯝꯕ ꯃꯤ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯉꯁꯤꯗꯤ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯑꯩ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯍꯥ 이사누피도 파기 났대 그리고 너 혹시 뽀뽀 해도 블락드셔 넌 니빠 매운게 미네더라 ꯑꯦ 누파 ꯃꯌꯨꯝꯒꯤ ꯃꯤ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ 누파 ꯃꯌꯨꯝꯒꯤ ꯃꯤ ꯅꯠꯇ꯭ꯔꯀꯥꯟꯗ ꯍꯪꯕ ꯁꯥꯔꯤꯅꯦ ꯑꯩ ꯅꯈꯣꯏꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯇꯜꯂꯒꯅꯦ ꯑꯩꯉꯣꯟꯗ ꯊꯪꯖꯜꯂꯛꯀꯅꯣ ꯑꯩ ꯅꯈꯣꯏ ꯖꯦꯜ ꯆꯧꯒꯦꯔꯥ ꯑꯩ ꯀꯥꯟꯅꯗꯦ ꯏꯆꯥꯅꯨꯄꯤꯗꯨ ꯄꯨꯊꯣꯛꯄꯤꯔꯣ ꯑꯩ ꯂꯥꯏꯟꯗ ꯄꯨꯖꯈ꯭ꯔꯒꯦ 아이수네 아이라이인데 이사누피도 부르서 그러게 부토피로 이사누피도 부토피로 이चानुपीबु ꯀꯧꯊꯣꯔꯛꯎ ꯀꯥꯟꯅ ꯑꯩꯉꯣꯟꯗ ꯃꯤ ꯎꯁꯤꯠꯇꯕ ꯍꯧꯔꯛꯀꯅꯨꯀꯣ ꯅꯌꯥꯗ ꯄꯨꯂꯞ ꯀꯦꯡꯒꯅꯤꯀꯣ 나꼬크나 사가도 동안 따닝들 뒤에 봐 뚜밀레 호구는 파니 그리 미 우시다마 이마 바보 신경 떠오래 바보 바보 나네 바보 이신다 지러 바보 바보 이신다 지러 바보 뱀마 지부 시부 나부 토아데 깜다우도이노 하이바 이마 뱀마 이부 망마 바보. 때랑 라 미 떠오리 이마. 시보 바보 바보 세 세호걸라 떠오리 시보 또 거기 마 떠오리도 고이보 바보 카이노 하이바 떠오리 시보 하이마 아이 떠오리 시보 카이노 하이바 간바 바보세 한닥다 할 사자리 떨어보다 nga리버네 세 호스피탈 나타 보세 바보 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 바보
ꯃꯁꯤ ꯑꯝꯇ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯁꯤꯗ ꯃꯩꯁꯤꯁꯨ ꯑꯃꯨꯛ ꯃꯨꯠꯊꯣꯛꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯩ ꯍꯥꯏꯔꯦꯗꯅ ꯄ꯭ꯔꯤꯄꯦꯗꯅ ꯇꯧꯔꯤꯁꯤꯁꯨꯕ ꯍꯥꯟꯅꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯁꯨꯔꯒ ꯆꯥꯕ ꯑꯩꯈꯣꯏꯗꯗꯤ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯕ ꯃꯩ ꯃꯤꯅꯠ 5 ꯍꯦꯛ ꯃꯨꯠꯄꯗꯅꯦ ꯆꯈꯥꯎꯁꯤ ꯄꯨꯡ 5 ꯍꯥꯡꯒꯗꯧꯔꯤꯕꯅꯤ ꯇꯥꯗ ꯃꯩꯁꯦ ꯃꯨꯠꯂꯤꯉꯩꯗꯅꯦ ꯏꯕꯣꯆꯥ ꯅꯪꯒꯤ ꯄ꯭ꯂꯦꯅꯔꯗꯣ ꯑꯝꯇ ꯃꯌꯥ ꯐꯦꯡꯗꯣꯛꯑꯣꯍꯦ ꯍꯣꯏ ꯇꯥꯗ ꯑꯗꯨ ꯇꯥꯗ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯧꯒꯦꯕ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯋꯥꯔꯧꯕꯤꯅꯨꯀꯣ ꯇꯥꯗ ꯑꯩꯒꯤꯁꯦ ꯈꯪꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯁꯃꯨꯗꯣ ꯇꯥ ꯊꯣꯏꯕꯒꯤ ꯁꯨꯃꯥꯡꯗ ꯃꯩꯔꯥꯕꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯅ ꯖꯦꯜꯗ ꯂꯩꯔꯤꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯏꯕꯣꯆꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯇꯥ ꯁꯃꯨꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯔꯠ ꯁꯔꯖꯔꯤ ꯇꯧꯔꯨꯕ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯩꯔꯥꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯨꯗ ꯇꯥ ꯁꯃꯨꯒꯤ ꯑꯅꯥꯕ ꯃꯐꯝꯗꯨꯗ ꯍꯦꯛ ꯐꯨꯔꯨꯕꯖꯥꯠꯅꯤ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯕꯁꯨ ꯀꯟꯕꯗꯨ ꯉꯝꯍꯧꯗ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯃꯤ ꯍꯥꯠꯂꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯖꯦꯜꯗ ꯂꯩꯔꯦꯗꯅ ꯖꯦꯜꯗ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯒꯦ ꯇꯥꯗ ꯀꯝꯗꯧꯕ ꯍꯥꯏꯕꯕꯨ ꯑꯅꯤꯃꯛ ꯏꯆꯥ ꯉꯥꯟꯕꯒꯤ ꯑꯣꯏꯔꯦꯗꯅ ꯑꯗꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯌꯨꯝꯗꯤ ꯈꯔ ꯄꯤꯛꯄꯅꯤꯅ ꯍꯣꯏꯅꯦ ꯑꯩꯅ ꯀꯥ ꯑꯃꯃꯝ ꯄꯤꯔꯒ ꯂꯩꯍꯜꯂꯦ ꯑꯗꯣ ꯆꯥꯛꯈꯨꯝꯁꯨ ꯇꯣꯉꯥꯜꯂꯦ ꯐꯅ ꯅꯣꯛꯅꯤꯡꯕ ꯋꯥꯅꯤ ꯏꯕꯨꯡꯉꯣ ꯐꯤꯂꯝꯗꯒ ꯑꯣꯏꯔꯗꯤꯅꯦ ꯐꯖꯗꯧꯔꯤꯕꯖꯥꯠꯅꯤ ꯀꯔꯤꯅꯣꯅꯦ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯕꯣꯁꯥ ꯆꯥꯛꯈꯨꯝꯕꯨꯗꯤ ꯄꯨꯜꯂꯦ ꯑꯗꯨꯗ ꯏꯃꯧ ꯑꯅꯤꯗꯣ ꯆꯥꯛꯁꯤ ꯑꯃꯅ ꯑꯌꯨꯛꯇ ꯅꯨꯃꯤꯗꯥꯡꯗꯅ ꯑꯃꯅ ꯊꯣꯡꯉꯝꯕꯅꯤ ꯑꯗꯨꯁꯨꯅꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯩꯕꯨ ꯄꯤꯖꯅꯤꯡꯉꯤꯕ ꯑꯩꯅꯗꯤ ꯑꯌꯨꯛꯇꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯅꯠꯇꯦꯗꯣ ꯊꯕꯛ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯆꯥꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯗ ꯑꯩ ꯍꯦꯛ ꯌꯥꯎꯕꯗꯨꯗꯅꯦ ꯅꯨꯃꯤꯗꯥꯡ ꯊꯣꯡꯒꯦ ꯁꯤꯅꯕꯨ ꯃꯨꯟꯅꯔꯦꯗꯣ ꯃꯗꯨꯗꯗꯤ ꯑꯩꯁꯨꯅꯦ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯅꯅꯦ ꯑꯃꯅ ꯅꯣꯡꯃ ꯊꯣꯡꯉꯣ ꯍꯥꯏꯗꯅ ꯅꯣꯡꯃ ꯄꯥꯂꯤ ꯄꯨꯅꯔꯤꯌꯦ ꯇꯥꯗꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇ꯭ꯔꯦꯖꯤꯗꯤꯗꯒꯤ ꯍꯧꯔꯒ ꯀꯣꯃꯦꯗꯤꯗ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁ ꯇꯥꯗ ꯌꯥꯝ ꯐꯖꯅꯤꯕꯣ ꯌꯥꯝ ꯐꯖꯅꯤꯕꯣ ꯃꯁꯤꯗꯤ ꯐꯤꯂꯝ ꯑꯣꯏꯅꯒ ꯅꯝꯂꯗꯤ ꯁꯨꯄꯔ ꯍꯤꯠ ꯑꯣꯏꯅꯤꯕ ꯇꯥꯗ ꯏꯕꯣꯆꯥ ꯇꯥꯗ ꯁꯤꯅꯤ ꯅꯌꯥꯝꯕꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯍꯣꯏꯅꯦ ꯕꯤꯃꯥ ꯅꯣꯏ ꯀꯅꯥ ꯂꯩ ꯏꯃꯥꯒꯤ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯝꯇ ꯄꯨꯔꯛꯑꯣ ꯍꯣꯏ ꯑꯁ ꯏꯃꯥ ꯏꯄꯦꯝꯃ ꯏꯃꯥ ꯏꯁꯤꯡ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯩꯃꯥ ꯏꯃꯥ ꯁꯣꯏꯔꯦ ꯅꯃꯧꯅ ꯄꯨꯖꯔꯛꯂꯤꯕ ꯐꯤꯜꯇ꯭ꯔꯦꯠ ꯇꯧꯔꯕ ꯇꯔꯨ ꯆꯥꯝꯊꯣꯛꯂꯕ ꯃꯍꯤ ꯀ ꯌꯥꯎꯗ꯭ꯔꯕ ꯏꯁꯤꯡꯁꯦ ꯁꯤ ꯑꯣꯏꯅ ꯊꯛꯄꯤꯌꯣ ꯏꯃꯥ ꯏꯃꯥ ꯅꯃꯧꯒꯤꯗ ꯑꯣꯏꯅ ꯊꯛꯄꯤꯌꯣ ꯅꯃꯧꯒꯤꯗꯨꯗꯤꯅꯦ ꯃꯩꯗ ꯃꯤꯅꯤꯠ 90 ꯍꯦꯟꯅ ꯐꯨꯠꯂꯨꯔꯕ ꯂꯨꯝꯊꯣꯛꯑꯕ ꯏꯁꯤꯡꯅꯦ ꯀꯅꯥꯒꯤ ꯃꯍꯤꯛ ꯃꯇꯥꯡꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯑꯐꯕ ꯏꯁꯤꯡꯅꯦ ꯁꯤ ꯑꯣꯏꯅ ꯊꯛꯄꯤꯌꯣ ꯏꯃꯥ ꯑꯩꯒꯤꯁꯤꯅꯅꯦ ꯁꯦꯡꯕ ꯐꯕ ꯌꯥꯝꯅ ꯍꯦꯜꯂꯦ ꯐꯤꯜꯇꯔꯒꯤ ꯏꯁꯤꯡꯅꯦ ꯁꯤ ꯑꯣꯏꯅ ꯊꯛꯄꯤꯌꯣ ꯏꯃꯥ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯄꯒ ꯆꯤꯟ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ 이루 루게라 루로이라 탑 속바 ꯊꯦꯡꯕ ꯃꯣꯏꯒꯤ ꯐꯤꯟꯇꯦꯡꯒꯤ ꯏꯁꯤꯡ ꯑꯃꯥꯡꯕꯁꯤꯡꯗꯣ ꯊꯛꯄꯤꯔꯨꯅꯨꯀꯣ ꯏꯃꯥ ꯑꯩꯒꯤꯗ ꯑꯣꯏꯅ ꯊꯛꯑꯣ ꯍꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣꯕ ꯅꯪ ꯍꯥꯏꯗꯣ 이싱부 망해디 ꯀꯅꯥꯅ ꯍꯥꯏꯒꯦ ꯅꯪꯅꯅꯦ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯏꯁꯤꯡꯗꯣ ꯃꯈꯥ ꯊꯪꯕꯒꯤ ꯀꯨꯝ ꯑꯃꯗꯒꯤꯅ ꯀꯨꯝ ꯑꯃ ꯐꯥꯎꯕ ꯏꯔꯨ ꯁꯨꯡꯂꯨ ꯂꯨꯗꯕ ꯅꯥꯟ ꯊꯤꯡꯕꯨꯡꯒꯤ ꯏꯁꯤꯡ ꯒꯥꯔꯤꯗ ꯄꯨꯔꯛꯄ ꯏꯁꯤꯡꯅꯦ ꯅꯪ ꯑꯗꯨ ꯃꯥꯡꯉꯤꯅ ꯁꯤꯖꯤꯟꯅꯗꯕ꯭ꯔꯣ
시진여더브란해 꼴라 드라만 비 하하하하 이베마 파자리해 낭디네 쇠쇠쇠 하이나 사고니 낭나 말이세 해! 낭 시니고 낭 시기라 야래. 낭 하도라 낭 야래. ꯕꯦꯝꯃ ꯃꯅꯨꯡꯗꯒꯤ 이마ꯒꯤ ꯈꯨꯖꯥꯏꯗꯣ ꯄꯨꯔꯛ. 호이마 ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯃꯣꯏ ꯇꯧꯔꯤꯁꯤꯕꯣ? ꯀꯗꯥꯏ 시다 삐. 세 ꯅꯪꯒꯤ 이싱니고 이마나 하이질리세. 세 ꯅꯪꯒꯤꯗꯨꯁꯨ 하이질라오. 시바유세. 세 너희 아니막나 뽀록빠 이싱세 시다 로이나 야오래고. 이마 타하게. 너희 아니기 이싱세 이마 로이나 타에고. 야래. 아두디냐 너희 가다 나 타우 타우로로. 호이마 호이 이마 चलो पाइनादना अमुक तोइबा नुंगाइदौरी युमसे याम नुंगाइदौरी लुदौरी अई इमुंगसे लुदौरी 마이박비 아이 용창니네 이씨 이뭉씨 용착 뿌밤이 잡아 용착기 팬 같은 아이래봐 아이씨 벌써 그래도 모르시대요 우리 앤디 빠져나 부드러기 호 부더러 나한 노아이디 낭부 아이부 용자 마루다 ngaubi kaina yam nokna khidaine aduga hojikna nangna oina ngaroga leirene sigi class leitaba moregi yongja hongba chamagi bora ma tobasinabu kayam haudorige hoi bungo hayeng aigi palini dana hayeng di yengo jingi yongsa atangba ahawboda longi yengo 오 야래 벤사래 나이코네 아씨 낭이 ngarangi 로모도 부까리노바 마히도 봐 누가 랑이도 봐 is ho ngarangi iromba dudine aina ronba natte imana ronbani aina puknungai tena toilet changura tholakpada irujadradi chakhum jangununa imana dum lon khrabane aduba aigi ralo ha aigi ralaba 오 란디시 야래시 아도 ꯑꯩꯈꯣꯏ 마기디 mahꯧꯁꯥꯗꯒꯤ ꯍꯧꯅ ꯃꯍꯤ ꯑꯔꯥꯡꯕꯁꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯍꯋꯥꯏ ꯃꯨꯠ ꯑꯃꯇꯪ ꯊꯣꯡꯕꯗ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯍꯥꯞꯆꯔꯤꯗꯨꯅꯤ ꯑꯗꯣ ꯃꯇꯨꯡꯗꯗꯤꯅꯦ ꯑꯦꯟꯁꯥꯡ ꯃꯍꯤꯗꯣ ꯂꯥꯡꯍꯟꯒꯅꯣ 하이마이마 ꯅꯪꯅ ꯊꯣꯡꯉꯕꯨꯀꯣ hoi nangi apamaduni aina tawdoise ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯗꯤ ꯍꯦ ꯅꯪ ꯂꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯤ ꯍꯥ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦꯕ ꯃꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯃꯐꯝꯁꯤꯕꯨ ꯅꯪꯒꯤ ꯂꯣ ꯃꯥꯁ ꯇꯧꯐꯝꯂꯣ ha hoi bema koila draman bi english to haidradine nganglakano taba yang wai taning diye ꯀꯔꯤꯒꯤ ꯇꯥꯅꯤꯡꯗꯕ ꯇꯥꯗꯕ ꯌꯥꯔꯣꯏꯌꯦ ꯇꯥꯅꯤꯡꯗ꯭ꯔꯗꯤꯅꯦ ꯅꯔꯝ ꯆꯠꯇꯣ ꯆꯨꯝꯃꯣ is aigi lamchana kaidoraba ha aigi lamchana kaidorageba ꯀꯩꯗꯧꯕ ꯍꯥꯏꯕꯕꯨꯅꯦ ꯉꯁꯤꯗꯤ ꯃꯩꯄꯥꯛꯄꯤ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯕ ꯇꯥꯔꯦꯗꯅ ꯍꯦꯔꯥ ꯅꯪ ꯈꯪꯉꯤꯗꯅ la ꯑꯣ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ janbi aigi igunju khangba taredana ꯃꯥꯏꯄꯥꯛꯄꯤꯌꯥ lao ꯌꯥꯔꯦꯕ ꯇꯣꯛꯑꯕꯁꯦ ꯀꯔꯤꯒꯤ ꯇꯣꯛꯄꯅꯣ ꯅꯪꯁꯨꯅꯦ ꯉꯁꯤꯁꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯁꯒꯣꯜ ꯃꯥꯟꯕꯤꯁꯦ ꯁꯤꯗ ꯆꯪꯍꯜꯂꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ ꯍꯥ ꯑꯩꯒꯤ ꯄꯥꯂꯤ ꯅꯨꯃꯤꯠꯇ ꯃꯥ ꯆꯪꯕ ꯌꯥꯗꯦꯁꯦ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯕ ꯍꯣ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ 이스 ꯅꯪꯅ ꯊꯣꯡꯉꯨ 가이나 wa ngangbadane break khra phau ꯀꯔꯤꯒꯤ ꯕꯦꯂꯦꯛ ꯐꯥꯕ ꯀꯣꯏꯂꯥ ꯗꯔꯝꯁꯤꯅꯅꯦ ꯇꯛꯈꯥꯏꯕ ꯇꯥꯔꯦꯗꯅ ꯅꯪ oh phai ngasidi koila drum se sagona kaukhai ba dai dana la Hey. la Hey. khani na
ꯈꯪꯉꯤꯗꯅ ꯅꯪ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯟꯕꯤ ꯂꯥ ꯌꯥꯔꯦꯁꯦ ꯇꯣꯛꯑꯕꯁꯦ ꯑꯁ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯅꯪꯒꯤ ꯄꯥꯔꯤꯗꯁꯨ ꯃꯥꯅ ꯅꯣꯡꯃꯗ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯦꯗꯅ ꯅꯪ ꯂꯩꯈꯤ ꯌꯥꯔꯣꯏ ꯁꯦ ꯊꯣꯛꯑꯕꯁꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯁꯦꯟꯁꯇꯣ ꯑꯣꯟꯅꯔꯦ ꯏꯟꯁꯥꯡ ꯃꯍꯤꯗꯣ ꯂꯥꯡꯍꯟꯒꯅꯨ ꯅꯪꯅ ꯊꯣꯡꯉꯣ ꯍꯥꯏꯕ ꯅꯪꯍꯜꯂꯣ ꯍꯥꯏꯕ ꯊꯣꯛꯑꯗꯨ ꯍꯥꯏꯕꯅꯦꯕ ꯃꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯒ ꯃꯥꯏ ꯄꯥꯛꯄꯤꯁꯤꯗꯤ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯈꯤꯗꯣꯏꯅꯣꯕ ꯑꯁ ꯐꯩ ꯉꯁꯤꯗꯤ ꯅꯪ ꯈꯪꯅꯤꯗꯅ ꯅꯪꯒꯤ ꯊꯨꯝꯗꯣ ꯆꯥꯡ ꯌꯦꯡꯉ ꯊꯥꯎꯀꯣ ꯅꯝꯗꯕꯗꯤ ꯍꯥꯞꯄ ꯌꯥꯕꯅꯦ ꯌꯥꯈ꯭ꯔꯗꯤ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯊꯨꯝ ꯈꯖꯤꯛꯇꯪ ꯌꯥꯛꯄꯗꯅꯦ ꯏꯃꯥꯗꯤ ꯌꯥꯝ ꯁꯥꯎꯕꯅꯤꯀꯣ ꯑꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯥꯏꯁꯦ ꯅꯣꯏꯗꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯥꯡꯗꯤ ꯈꯪꯕꯩ ꯋꯥ ꯂꯩꯇꯦꯅꯦ ꯁꯦ ꯂꯣꯏꯔꯕꯅꯦ ꯆꯥꯛꯁꯤ ꯊꯤꯗꯣꯛꯑꯝꯃꯣ ꯁꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯅꯤ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯆꯥꯛ ꯊꯤꯔꯝꯃꯣꯀꯣ ꯑꯩ ꯃꯅꯤꯡ ꯆꯪꯉꯨꯒꯦ ꯕꯤꯃꯥ ꯆꯟꯕꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯀꯗꯥꯏꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯕꯤꯃꯥ ꯆꯟꯕꯤ ꯏꯃꯥ ꯀꯧꯕ ꯂꯝꯕ ꯑꯝꯇ ꯇꯥꯗꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯁꯦ ꯅꯪꯅ ꯐꯤ ꯁꯨꯕꯗꯅꯦ ꯏꯃꯥꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯤꯃꯇ ꯌꯥꯎꯁꯜꯂꯨꯁꯦ ꯍꯣꯏ ꯏꯃꯥ ꯑꯩꯒꯤꯁꯨ ꯁꯨꯒꯗꯕ ꯈꯔ ꯂꯩꯌꯦ ꯑꯗꯨꯒ ꯄꯨꯟꯅ ꯁꯨꯗꯣꯛꯑꯒꯦ ꯍꯣ ꯐꯔꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ ꯍꯣ ꯆꯥꯔꯁꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯃꯒꯦꯀꯣ ꯆꯪꯉꯝꯃꯣ ꯍꯥꯏ ꯅꯪꯁꯨ ꯐꯤꯗꯣ ꯀꯣꯟꯅ ꯁꯨꯔꯣ ꯆꯥꯛꯇꯣ ꯍꯥꯟꯅ ꯆꯥꯔꯨꯈꯤꯁꯤꯗꯅ ꯏꯃꯥ ꯅꯨꯡꯁꯥꯁꯦ ꯂꯩꯊꯈ꯭ꯔꯗꯤ ꯐꯤꯁꯤꯡꯁꯦ ꯀꯪꯍꯧꯔꯣꯏ ꯁꯤ ꯍꯥꯟꯅ ꯁꯨꯗꯣꯛꯑꯣꯔꯒꯦ ꯑꯩꯗꯤ ꯑꯆꯣꯏꯄꯥꯁꯨ ꯈꯔ ꯆꯥꯁꯤꯜꯂꯨꯔꯦ ꯆꯥꯛꯁꯨ ꯀꯌꯥ ꯂꯥꯝꯗꯤꯌꯦ ꯀꯣꯟꯅ ꯆꯥꯔꯒꯦ ꯏꯃꯥ ꯐꯔꯦ ꯍꯣ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯊꯣꯛꯎꯔꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯍꯥꯎꯔꯝꯃꯅꯤ ꯆꯟꯕꯤꯒꯤ ꯊꯧꯅꯥ ꯈꯪꯅꯤꯗꯅ ꯍꯥꯎꯅ ꯆꯥꯔꯣ ꯉꯁꯤꯗꯤ ꯍꯤꯟꯁꯥꯡ ꯍꯥꯎꯗꯨꯔꯤ ꯈꯨꯄꯤ ꯆꯤꯈꯥꯏꯕ ꯌꯥꯎꯗꯨꯔꯤ ꯀꯩꯅꯣ ꯅꯣꯏ ꯏꯟꯖꯥꯡꯁꯤꯕꯨ ꯊꯨꯝ ꯀꯌꯥꯔꯛ ꯊꯥꯛꯀꯦ ꯌꯥꯗ꯭ꯔꯦꯀꯣ ꯅꯪ ꯊꯨꯝ ꯀꯌꯥꯝ ꯊꯥꯛꯀꯦ ꯏꯝꯅꯤ ꯑꯁ 이마 ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕꯣ ꯊꯨꯝꯗꯣ 이마ꯒꯤ ꯆꯥꯡ ꯈꯪꯅ ꯅꯁꯥꯅ ꯊꯛꯆꯈ꯭ꯔꯕꯅꯤ ꯆꯥꯎꯑꯣꯕ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ 이마 ꯅꯁꯥꯅ ꯊꯣꯡꯕ ꯆꯥꯍꯧꯗꯣꯏꯅꯤꯅꯦ ꯊꯨꯝꯒ ꯊꯥꯛꯇꯅ ꯅꯁꯥꯅ ꯇꯧꯔꯤꯅꯤꯅꯦ ꯌꯦꯡꯉꯣ ꯆꯥꯎꯑꯣ ꯍꯥꯏ ꯍꯥꯎꯕ꯭ꯔꯥ 이신 떨어 요살로 ꯊꯨꯝ ꯀꯌꯥꯝ ꯊꯥꯈ꯭ꯔꯒꯦ ꯅꯤꯕꯤꯃ ꯅꯪꯕꯣ ꯀꯩꯅꯣ ꯈꯨꯌꯥꯛꯁꯤꯗꯤ ꯀꯩꯅꯣꯅꯦ ꯀꯌꯥꯝ ꯂꯥꯛꯑꯖꯥꯠꯅꯣ ꯃꯣꯏꯄꯥꯛꯄꯤꯌꯥ ꯅꯠꯇꯦ
ꯑꯩꯅ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯃꯨꯛ ꯊꯛꯆꯤꯜꯂꯕ꯭ꯔꯣꯕ ꯑꯩꯗꯤ ꯊꯥꯛꯇꯤꯌꯦ. ꯏꯃꯥ 이장씨 아마 동어 싸라시 에이 심도로 샬로 숭해야 돼 ꯕꯦꯝꯃ ꯏꯃꯥ ꯀꯣꯟꯅ ꯆꯥꯔꯒꯦꯀꯣ ꯊꯨꯝ ꯌꯥꯛꯄꯅ. ꯑꯁ ꯀꯌꯥꯝ ꯌꯥꯛꯑꯖꯥꯠꯅꯣꯅꯦ. ꯀꯩꯅꯣ ꯁꯤ ꯈꯨꯌꯥꯛꯁꯤꯕꯣ? ꯑꯣ ꯃꯥꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯁꯤꯗꯤ ꯁꯤꯅꯅꯤꯗꯅ. ꯃꯥ ꯃꯩꯄꯥꯛꯄꯤꯗꯤ ꯈꯪꯍꯟꯒꯦ ꯈꯪꯅꯤꯗꯣ. ꯅꯪ ꯈꯪꯅꯤꯗꯅ. ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ. ꯑꯁ ꯉꯁꯥꯏꯗ ꯁ꯭ꯋꯥꯏꯗ ꯈꯔ ꯂꯩꯔꯝꯕꯅꯤꯅꯦ. ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ. ꯊꯑꯣꯏꯅ ꯊꯤꯔꯗꯤ ꯐꯪꯉꯣꯏꯗꯕꯅꯦꯕ. ꯑꯃꯗꯤ ꯂꯩꯔꯦ. 아씨 근데 이거 야야 너 야, 진짜 맛이 ꯑꯁ ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯅꯪ ꯉꯁꯥꯏ ꯃꯣꯕꯥꯏꯜꯗ ꯁꯨ ꯍꯥꯏꯗꯩꯅꯦ. ꯑꯁꯨꯕꯗꯨꯅꯦ ꯊꯥꯔꯤꯁꯦ. 하가저만이 야드다. 세, 시동 걸어. 아카드다. 스와이더러. 전화간다. 세, 차임도 걸어세. 시대죠. 아씨, 차이담도. 야드리다 마시야. 세, 또 걸어세. 이게 또 호세로. 스와이더러. 이마. 넌 못 깨더래. 아이 수모 하가서래. 아드리다. 슈라모로 이 맛이. 아이들이 라크미로 주라 이수봐. 그미. 이는 차이나 신우라 모두 뭐. ꯃꯩ ꯄꯥꯛꯄꯤꯒꯤ ꯀꯥꯗ ꯑꯣꯏꯔ ꯃꯥꯜꯂꯦ. ꯀꯁꯕꯅ ꯁꯤꯗꯣꯔꯦ. ꯅꯪꯒꯤ ꯆꯪꯉꯨꯕꯁꯨ ꯌꯥꯔꯣꯏꯅꯦ. ꯑꯩ ꯑꯝꯇ ꯂꯧꯔꯒꯦ. ꯈꯔ ꯊꯨꯔꯛꯎꯀꯣ. ꯀꯟꯁꯔꯦ. 오이마. 머이박비야. 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 이봐.
ꯇꯥꯕ꯭ꯔꯣ ꯃꯤ ꯅꯪꯕꯣ ꯀꯣꯛꯁꯤ ꯑꯝꯇ ꯍꯥꯡꯉꯨꯃꯦ ꯃꯩꯄꯥꯛꯄꯤꯌꯥ ꯃꯩꯄꯥꯛꯄꯤ ꯀꯩꯗꯧꯔꯒꯦ ꯅꯉꯣꯟꯗ ꯅꯆꯤꯟ ꯂꯥꯎ ꯌꯥꯝ ꯍꯥꯀꯠꯆꯔꯕ ꯅꯪꯕꯣ ꯃꯁꯤꯃꯗꯤ ꯍꯣꯜꯂꯤꯁꯤ ꯎꯗ꯭ꯔꯣ ꯑꯣ ꯑꯩꯃ ꯁꯦ 사이다 사이다 ꯐꯔꯅꯤ ꯁꯦ 시대 ꯊꯣꯛꯅꯕ 신문이잖아. 씨 낭 오랑거니 버세 쟤네 금이 주원이씨 낭 오랑거니 버세 아주 카라파라바 나트로. 기땅부리 파래 잔비슈 주호리니네 주 선호가이너. 마네 딜라 미수라가 아이나 학가자가 무슨 일 없도 세 pau더든 삐로시 삐로이. 마부 파타비 마디냐. 카라바자 선우. 강자 선우. 마기 냈대봐 호렌 아이 마가자라디 자기 또 보내봐 세 아무튼 삐로시 오. 난 뷰얼디세. 어디 대시 뿌레고 잘래 망원데 디세 햄비아로 있고. 호이네 ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯍꯧꯔꯗꯤ ꯈꯔ ꯋꯥꯖꯕ ꯇꯥꯕ ꯀꯥꯟꯅꯗꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯊꯣꯛꯑꯒꯅꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯑꯒꯦ ꯉꯥꯏꯈꯣꯕ 누ꯄꯥ ꯉꯥꯏꯈꯣꯃꯤ 와리 세메 따남다 사나기 세바 전비야 넌 나이도 숭아야 열고 그 말을 숭아야 돼봐 에에 뭐도 아이가 뭐야 시니 이스 까리게 알아도이바 아인 하이스부 파트바 와로 아이코이니기네 뚱게 파나버네 전비야 전나부 야보 와수 강강 아이니 러시아 넌나 던던나대 말방부 시어리버네 나대 마부니 용세 탐마마가 아이가 말에 너디 영 인도노 오, 난 하이시나디 미할바기 마자는 비싸. 난 까이다 뭔가 뭐라 신이네. 아 너기 나대봐 아이디네 마글레비나 마네 해나 기자라바네. 자싱아가 이가세. 할킬바 컴폰데. 전비야 너 샤강에 짭에 행만해 해 오 영인 발보다 아이 총가 맹가 뭐 이만해서 숭야야 돼 너기 싫어 용시나 코에니 노시샤나나 농아니 힘이나 보는 밖에 없게 봐 누가이라니? 돌레나 펑펑 라이따바 юм시다. 얌 누가이라니 바. 호이 붕어. 난기 юм시디네. 아이코 юм기 아이기 룸다. 아두나 싸우바 얌 헬리. 쉬어 파기나 때누빠 와칼도 먼저 칼로. 바붕스 레기드르바네네. 레이디바 싸우크르바 юм다. 이빠누바도 확다 nga이레바. 마수 마유마 kay panmana tribanina. Aduna lamda aigi mingda onsinabo hanadaba yadabaneba punsida mareng ma hauthokna marbantana yumlaga saba yumduda AC room daga leibadubu pamdabraba nongbo Hay Chanbiya. Lao, nangi pali oiramani lao. Sakse hana thongdooro lao. Lao. hoima aidi haisiniko wakhalda munna khalu punsida nungain hiningadi ada aikoyumda leiruse 아이씨 누가요 하이드는 라이브시 땀니 땀마무자니 호 누가이바 하이두디네 낭나 칼리도 오나리 모이데 레이라가네 낭부 미나유나 시시나바도 누가이바 나티예 누가이바 하이두디 아이코이다 레이라가 나닝 따우나 와칼가도 마칼람나 레이부두네 뭐방비야 너 숨어 흘러봐 Kaino haupadi? Ain haise. Mayekta ni mayekta. Magi san bihai sigine. Tata ka bang tharunu. Adui saru. Aina nahan hau doki bado. Maduna yai phaga dauri bane. 뭐방비야 넌기 와래 숨다 다닌디 아이 이만이 야더봐 이만은 빰다봐 더봐마다 각도로이 Ho yumdo.
ihang hangabane. Aina hairisniko. Naning tamna leizau. Ai suwa khanse. Laita na hingjage. Ada. Ai khoyani nungai na leisi haibane. Kai kai ge sibo. Ha. Kai kai ge ba. Khumune. Kai kai ge ba. Kari kai ge haiba. 까이디에 축가해 까이디에 까이 눈이 마시보 낭나 소이게 뿌나 너희 영 일러가 레바 빰바 선비나 소이게 뿌나 뭐디 영 일러가 레바 빰바 나이코 너희 애니나 빰시 와칼 농아이나 마카람 행부도 니바 빰시 Natradi kaino. Nungai na hingba pamdababu kana legi. 오 두디네 농아이나 레이나바 전비가 능 핵단으로 아두게 나 빰내 셋크로 아이 하이라 이마가 카통가기 도건 파잖아 도고다봐 농시샤나는 레게다바 너피야면네 뒤로라게 뒤로들이 혹시 막 뒤로들이 내가 울어 내 많이 내가 울어 잘해 누피 또 밀어 보세요 Kaigi nupi atom bido. Hai ma, nupi ke amlon ke hai banona. 무시 타드는 무시 무시 호보라가니에 아또 미보라가니에 레호로노에 Ho bo da pusilo. Mai pak pi ki ne, kinsina ne, makadang da tingat pada ne. Mami ka do chok thoan ge. 무시 Kayam kui na lai bangam ge do. Yeng patari da na. Khang ni da na. Pusilo. Yare inamma. Nati, nangna lakpabu kay lege. Kaisu laiteda inamma. Sida thaba ama lakpane. Oh, Aduda inamma unadaba kuiredana hekta changlai Ado inamma bu kamdaurige. Kamai palige ba. karam na bupalu ni haigi ni belay. Isa nupa ama kaksida. Imaw ani. Makoy ani gina. Hot pet maraksida isda ay hindi ba nito? Adudi inamma. Haujiksu makoy ani adum yanadriya. Kari haigada ba no? Kangre day belay. Makoy ani sinane. Nung sisa na ba haiba dumadine. Mane may gimitsina upa pangri. Adudi inamma na mataw karam na loy na birige. Adogi budi ni ay belay. Imaw ani makse. Mane may budi. Nung sina dumaktawri. Ay giwadaga budi hiktok sa banatida. Ado inamma. Imung sida kari awa ana. Kudong thiga da wala ge habdo. Amuktang di yengthok pana pharoidrane. Nang na hairi sibo belaya. Ho laitin amutang khoiram thokpiu inama. Mamang lekai gi ozamai ba mitlang do. Yamna haibani. Akhoi gi su icha imong singse. Wakhat mon manadadana. Nari tinadadana. Khana sainaraga leirambado. Hoini. Mana yenglaga lai khuram thokpibadagi phagrine. Haujikti imong singdo. Kayada nungsi sanana laiminare. Kaino ni na haidubo. Asengbra haimi. Asengbani inama. Ainabu inamada oidaba ngahangadro. Asengbani inama. Aina hairiba maibase. Akhoi lamsidadi khwaidagi pharaba. Khwaidagi so hairaba maibani. Haima. Inama. Amutang tanabiruso. Lai khoiram thokpiyo. Inama nungaina wakhan nungaina laibiyo. Ano na buparadra kangre ni belay nang bo. Padoy ni inama. Bema Ibema ki waridu hana mayak siyang namuktalio 오자 아이기 부르베다 누피에 니론자바네 아두수 아이게 로나비 오리바 누피다 아이게 농마타다 누파두다 센자바네 Oh 아이게 라우나 레이나 키도레 하이두나 떠웅암비 누피두나네 남데나 레이실락바네 하우직디 이쁘르바나수 아이부 kaya daw sabi dre. Aduga nupido na su. Ay bu. Oot pa da. Ay siya. Laipam sa pang nga kang draban o zamay ba? Nupido na sunang buot pa mo ole. Uti ot ko mo ole ne adu de. O zamay ba? O zana ibu amukta nusibido na. Ipuro ba na su ay bu mahusagom nusibi na ba? Aduga nupido bu su. Yumda laining da na ba? Amukta sinbi oza. Ay ozagi awaman matik sana kasagi oza. Bema Nangi shikaya laibadi oiroi dori. Kada
ꯅꯪ ꯀꯨꯇꯤꯗꯨ ꯄꯤꯔꯛꯎ ꯌꯦꯡꯒꯦ. ꯑꯣꯖꯥ ꯁꯤꯗ ꯂꯩꯖꯔꯦ. ꯕꯦꯝꯃ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒ ꯅꯪꯒꯁꯤ ꯄꯛꯅꯕꯗꯤ ꯌꯥꯝ ꯄꯛꯅꯩ. ꯊꯣꯏꯗꯣꯛꯅ ꯅꯨꯡꯁꯤꯅꯔꯣꯏꯗꯕ, ꯊꯧꯁꯥꯅꯔꯣꯏꯗꯕꯒꯤ ꯃꯃꯤꯗꯤ ꯎꯗꯤ. ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯝꯅꯤꯅ ꯃꯥꯅ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯅꯅꯕ, ꯑꯗꯨꯒ 이베ꯝꯃꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕ ꯅꯨꯄꯤꯗꯨꯃꯁꯨ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯗꯅꯕ ꯑꯩ ꯃꯍꯩ ꯈꯔ ꯇꯧꯔꯒꯦ. ꯑꯗꯣ ꯅꯪ ꯍꯩ ꯔꯥꯗꯤ ꯌꯥꯎꯔꯛꯑꯃꯣꯏꯅꯦ? ꯌꯥꯅꯤ ꯑꯣꯖꯥ. ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯒ ꯂꯩꯖꯔꯨꯒꯦ. ꯉꯥꯏꯈꯣ. ꯂꯩꯔꯨꯔꯅꯨ. ꯁꯦ ꯊꯨꯃꯣꯛꯁꯤꯗꯅꯦ ꯍꯩ ꯈꯔ ꯌꯥꯎꯔꯤꯕꯅꯤ. ꯑꯗꯨꯗ ꯅꯪꯅ ꯄꯨꯡꯕꯥ ꯆꯥꯒꯗꯕ, ꯄꯨꯡꯕꯥ ꯑꯣꯏꯕ ꯌꯥꯕ ꯃꯥꯟꯅꯕ ꯍꯩ ꯑꯅꯤꯈꯛ ꯂꯧꯊꯣꯔꯛꯎ. ꯐꯅꯤ ꯑꯣꯖꯥ. ꯑꯣꯖꯥ ꯃꯥꯏꯕ, ꯁꯦꯝ ꯑꯅꯤꯁꯤ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ. ꯑꯣꯖꯥ ꯃꯥꯏꯕ, ꯁꯣꯏꯗꯅꯕ ꯐꯖꯅ ꯑꯝꯇ ꯍꯣꯠꯅꯕꯤꯌꯣ. 이봉 어두기 밍디 거리야? ꯉꯥꯟꯕ. ꯉꯥꯟꯕ. ꯅꯪꯒꯤꯗꯤ? ꯆꯟꯕꯤ. ꯆꯟꯕꯤ. ꯅꯪꯉꯣꯟꯗ ꯌꯦꯜꯂꯤꯕꯤ ꯅꯨꯄꯤꯗꯨꯗꯤ? ꯃꯩꯄꯥꯛꯄꯤ. ꯃꯩꯄꯥꯛꯄꯤ. ꯆꯟꯕꯤ. ꯉꯥꯟꯕ. 수rum으로 짠비 ꯉꯥꯟꯕ ꯀꯥꯏꯅꯕ ꯊꯥꯅꯕ ꯌꯥꯗꯦꯀꯣ. 이슈 ꯃꯩꯄꯥꯛꯄꯤ ꯀꯧꯕꯤ ꯏꯕꯦꯝꯃ, ꯅꯪꯗꯤ ꯌꯨꯝꯗ ꯂꯩꯒꯗꯕ ꯃꯤ ꯅꯠꯇꯦ. ꯅꯪꯗꯤ ꯂꯝꯗ ꯀꯩꯗ ꯂꯩꯒꯗꯕ, ꯂꯝꯒꯤ ꯂꯝꯁꯥ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ. ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯂꯝꯁꯥꯔꯥꯅꯤ ꯍꯥꯏꯅ ꯃꯤꯡꯒꯧꯒꯦꯀꯣ ꯏꯕꯦꯝꯃ. 길카 힝하 히슈. 이베마, 셰셰 시라오시. 셰시 시는네 땅카이 따리라가 너나 땅카이 짜로 난부터 땅카이 삐져라. 삐져놓고 ꯍꯣꯏ. 어디가 시마 뿜진디네 ꯃꯩꯄꯥꯛꯄꯤꯗ ꯄꯤꯖꯒꯗꯝꯅꯤ. ꯁꯦꯝ ꯇꯪꯈꯥꯏꯗꯨꯕꯨ ꯆꯥꯔꯤꯕꯅ ꯑꯩꯈꯣꯏꯅꯤꯗꯤ ꯍꯥꯟꯅ ꯁꯥꯎꯅꯔꯝꯕ ꯈꯠꯅꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯎꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯇꯞ ꯅꯝꯅ ꯅꯨꯡꯁꯤꯅꯔꯅꯤ. ꯑꯗꯨꯒ ꯁꯦꯝ ꯃꯄꯨꯝꯗꯨꯃ ꯆꯥꯔꯤꯕ ꯅꯨꯄꯤꯗꯣ, ꯃꯗꯨꯗꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤꯡꯉꯔꯣꯏ. ꯐ꯭ꯔꯤ ꯁ꯭ꯇꯥꯏꯜꯗ ꯆꯠꯈ꯭ꯔꯗꯝꯅꯤ. ꯃꯥꯗꯤ ꯂꯝꯗ ꯑꯗꯨꯝ ꯁꯥꯒꯤ ꯇꯥꯏꯞꯇ ꯆꯠꯈ꯭ꯔꯗꯝꯅꯤ. ꯑꯣꯖꯥ ꯃꯥꯏꯕ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥꯒꯤ ꯑꯋꯥꯃꯟ ꯈꯖꯤꯛꯇꯪ ꯀꯠꯆꯔꯝꯒꯦ. ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯣꯖꯥ. 야래다. 시 뿌그러. ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ. ꯍꯣꯏ. ꯊꯕꯛꯁꯦ ꯉꯁꯤꯃꯛ ꯍꯦꯛꯇ ꯄꯥꯡꯊꯣꯛꯆꯔꯒꯦ. ꯑꯩ ꯌꯧꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ. 열어요. 아이비엠아, 터벅도 능 찍힌 나디 떠고 마도 따라이도 마이나 뛰고. ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ. ꯃꯩꯄꯥꯛꯄꯤꯌꯦ. ꯅꯪꯕꯨ ꯁꯦꯜꯒ ꯂꯩꯕ꯭ꯔꯅꯦ? ꯀꯩꯒꯤ ꯁꯦꯟꯅꯣ? ꯁꯦꯀꯟ ꯁ꯭ꯇꯦꯟꯁꯦ ꯑꯝꯇ ꯍꯥꯞꯆꯟꯒꯦ ꯇꯧꯕꯅꯦ. ꯀꯌꯥꯅꯣ? ꯂꯨꯄꯥ 100ꯃꯨꯛꯇ ꯑꯣꯏꯅꯤꯗ. ꯑꯣ.
ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯏꯁꯥꯡꯒ ꯁꯦꯝꯃꯤꯁꯤꯕꯣ ꯉꯁꯤꯁꯤꯕꯨ ꯆꯟꯕꯤꯒꯤ ꯄꯥꯂꯤ ꯅꯠꯇ꯭ꯔꯅꯦ ꯍꯣ ꯃꯄꯥꯝ ꯆꯠꯅꯤꯅ ꯆꯠꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯕꯁꯤꯗꯗꯤ 이마는 흰장새 ngal링에다 샘도오나 샘도이바 하이스 던자시 짭짤해 하이마 mấy bác bia 하이마 mấy bác bia 인상시 낭론에 셈비라미라 호 샘자리에 샘자리에 매담 호이디 짝라가 할라까니 강다부도 나나이네 핵다 샘자라미바 saktaasiga mấy bác bia nang saurira saurno base ꯉꯥꯏꯈꯣ ꯅꯪꯅ ꯉꯁꯥꯏꯗꯤ ꯑꯗꯨꯛ ꯀꯨꯏꯅ ꯆꯠꯂꯤꯗꯨꯕꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯩꯈꯣꯏ ꯈꯨꯔꯥꯗꯣꯅꯅꯦ ꯉꯁꯤꯗꯣ ꯕꯦꯡꯛꯇ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯏꯟꯁꯨꯔꯦꯟꯁ ꯑꯃ ꯌꯥꯎꯔꯝꯃꯦꯌꯦ ꯑꯗꯨꯒꯤ ꯆꯠꯂꯨꯁꯦꯅ ꯕꯦꯡꯛꯇ ꯆꯠꯂꯨꯕꯅꯦ ꯁꯦꯜꯒꯤ ꯃꯇꯥꯡꯅꯤꯅ ꯑꯩ ꯏꯁꯥꯁꯨ ꯌꯥꯎꯗ ꯌꯥꯗꯕ ꯑꯗꯨꯏꯅꯦ ꯑꯗꯣ ꯁꯦꯜꯗꯣ ꯍꯦꯛ ꯐꯪꯕꯒ ꯑꯩꯈꯣꯏꯒꯤꯁꯨ ꯊꯥꯔ ꯑꯃ ꯂꯩꯔꯁꯦ ꯍꯥ ꯀꯩꯅꯣ ꯊꯥꯔ ꯍꯥꯏꯕꯣ ꯑꯁ ꯍꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯛꯖꯔꯁ ꯑꯣꯏꯔꯕ 4-wheeler ꯒꯥꯔꯤꯅꯦ ꯆꯟꯕꯤ ꯑꯩ ꯊꯧꯕ ꯍꯩꯗꯧ ꯃꯥꯟꯗꯦꯗ ꯃꯩꯄꯥꯛꯄꯤ ꯉꯥꯏꯈꯨꯋꯣ ꯁꯦꯝ ꯌꯥꯎꯔꯤꯌꯦ ꯁꯦꯝ ꯆꯥꯈꯤꯁꯦ ꯑꯁ ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗꯦ ꯑꯩ ꯀꯩꯝꯇ ꯆꯥꯖꯅꯤꯡꯗꯦ ꯅꯪꯅꯁꯨ ꯌꯦꯟꯖꯥꯡ ꯁꯦꯝꯕꯤꯔꯝꯃꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯄꯤꯖꯅꯤꯡꯇꯧꯕꯅꯦ ꯁꯦ ꯆꯥꯁꯤꯀꯣ ꯆꯥꯁꯤꯀꯣ ꯀꯗꯥꯏ ꯊꯥꯡꯗꯣꯛꯄꯤꯔꯣꯁꯦ ꯃꯩꯄꯥꯛꯄꯤꯌꯥ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯧꯗ ꯂꯩꯃꯤꯟꯅꯧꯑꯣꯕ ꯁꯦ ꯍꯣꯏ ꯀꯩꯅꯣ ꯁꯤꯃꯥ ꯇꯧꯔꯤꯁꯤꯕꯣ ꯅꯍꯥꯟꯒꯗꯤ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯤꯌꯦ ꯃꯩꯄꯥꯛꯄꯤ ꯁꯦ ꯃꯄꯨꯝꯁꯤꯅ ꯅꯪ ꯑꯣꯏ ꯆꯥꯔꯣ ꯆꯥꯔꯣ ꯀꯩꯗꯧꯔꯒꯦ ꯁꯦꯃꯤ ꯁꯦꯕ ꯆꯥꯔꯣ 짜로 나 짜오 짜기 짜로 하이 짠비야 아이기 피 마분도 그라이 탐그라게 아이부 나원다는 한 지나람다이네 암따 옌올라오 이마기세 허이마 ꯃꯧꯋꯥ ꯁꯤꯗꯕꯨ ꯇꯪꯈꯥꯏꯗ ꯄꯤꯔꯗꯅ ꯃꯄꯨꯝꯁꯦ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯅꯨꯄꯥ ꯁꯦ ꯑꯩ ꯃꯄꯨꯝꯁꯦ ꯂꯣꯏꯅ ꯆꯥꯕ ꯉꯝꯃꯣꯏ ꯅꯪ ꯆꯥꯔꯣꯕ ꯇꯪꯈꯥꯏꯁꯤꯅ ꯑꯩ ꯆꯥꯔꯒꯦꯕ ꯆꯥꯔꯣ 예. 다 짜라봐 잘해 머이박비 낭수 짜라봐 ꯍꯣꯏ ꯆꯥꯔꯦ ꯆꯥꯔꯦ 전비야 이돌기는 뭐 이돌기는 뭐 전비야 이돌기 전비야 꼭시기럽다고 그래 쉬도 범시지 야드레 꼭시기럽다고 그래 전비야 이돌기 전비야 오빠 그 이놈도 해주고 뭐라고야 쉐 쉬도 범시다 그 이돌기는 뭐 전비야 그 이돌기미
ꯆꯟꯕꯤ ꯃꯣꯏꯄꯥꯛꯄꯤ ꯃꯣꯏꯄꯥꯛꯄꯤ ꯆꯟꯕꯤ ꯆꯟꯕꯤ ꯌꯥꯝ ꯉꯥꯎꯔꯦ. ꯃꯣꯏꯄꯥꯛꯄꯤ ꯃꯣꯏꯄꯥꯛꯄꯤ ꯑꯩ ꯌꯥꯝ ꯉꯥꯎꯔꯦ. ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯃꯣꯏꯄꯥꯛꯄꯤ ꯆꯟꯕꯤ ꯐꯠꯇ꯭ꯔꯤꯕꯣ ꯍꯥ ꯃꯣꯏꯄꯥꯛꯄꯤ ꯀꯣꯛ ꯉꯥꯎꯔꯦ. ꯉꯥꯎꯔꯦ. ꯅꯪꯁꯨ ꯉꯧꯔꯦ ꯍꯥꯏ ꯅꯪꯁꯨ ꯉꯧꯔꯦ ꯍꯥꯏ ꯅꯪ ꯊꯣꯛꯇꯣꯛꯎꯔꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯆꯠꯂꯦ ꯃꯀꯨ ꯉꯧꯋꯦ ꯀꯩ ꯀꯥꯟꯅꯗꯕ꯭ꯔꯣ ꯈꯪꯗꯦ ꯉꯧꯍꯧꯔꯣ ꯅꯣꯏ ꯃꯩꯄꯥꯛꯄꯤ ꯆꯟꯕꯤ. ꯏꯟꯁꯥꯡꯁꯤ ꯁꯦꯝꯕ ꯂꯣꯏꯔꯕ ꯑꯩꯈꯣꯏꯕꯣ? ꯂꯣꯏꯔꯁꯤꯗꯤ. ꯑꯗꯣ ꯉꯁꯤꯁꯤꯕꯨ ꯑꯩꯒꯤ ꯄꯥꯂꯤ ꯅꯠꯇ꯭ꯔꯣ? ꯑꯁ ꯅꯪꯁꯨꯕ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪ ꯂꯩꯕꯗꯕꯨ ꯅꯪꯒꯤ ꯑꯩꯒꯤ ꯍꯥꯏꯗꯅ ꯈꯥꯏꯗꯣꯛꯅꯒꯗꯕ ꯅꯠꯇꯤꯌꯦ. ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯒꯗꯕꯅꯦ. ꯍꯣꯏ ꯑꯗꯨꯅꯦ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯦ. ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ. ꯑꯩ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯒꯦ. ꯅꯐꯤꯒꯥꯗꯣ ꯍꯣꯡꯗꯣꯛꯎ ꯂꯥꯛꯑꯣ. ꯂꯥꯛꯑꯣ. ꯂꯥꯛꯑꯣꯁꯦ ꯅꯐꯤꯒꯥꯗꯣ ꯍꯣꯡꯉꯨ ꯂꯥꯛꯑꯣ. ꯑꯗꯣ ꯃꯣꯔꯣꯛꯇꯤ ꯑꯩꯅ ꯃꯦꯠꯇꯣꯏꯅꯤꯀꯣ? ꯍꯣꯏ ꯃꯦꯠꯂꯣꯕ. ꯀꯗꯥꯏꯗꯅꯣꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯆꯠꯂꯤꯁꯤꯕꯣ? ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯃꯥꯕꯨ ꯊꯤꯗꯣꯔꯤꯁꯤꯕꯣ? ꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩ. ꯑꯁ ꯀꯝꯗꯧꯅꯤ ꯀꯗꯥꯏꯗꯅꯣꯕ ꯑꯩꯅ ꯊꯤꯗꯣꯔꯤꯁꯤꯕꯣ? ꯂꯩꯇꯦꯕꯁꯦ. ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯠꯂꯨꯗꯣꯔꯤꯁꯤꯕꯣ? ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣꯕ? ꯊꯣꯛꯄꯅꯤꯗꯀꯣ ꯀꯗꯥꯏꯗꯅꯣ ꯇꯧꯗꯣꯔꯤꯁꯤꯕꯣ? ꯑꯁ ꯏꯃꯥ ꯈꯣꯃꯩ. ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯕꯨꯡꯉꯣ ꯅꯪꯒꯤ ꯃꯔꯨꯞ ꯉꯥꯟꯕꯗꯨꯕꯨ ꯉꯥꯟꯕꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯟꯗꯛꯇꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯂꯩꯇ꯭ꯔꯦ. ꯉꯔꯥꯡ ꯅꯍꯥꯟꯗꯤꯅꯦ ꯌꯨꯝꯗꯅꯦ ꯑꯍꯤꯡ ꯐꯥꯎꯕ ꯍꯟꯖꯜꯂꯛꯇ꯭ꯔꯦ. ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯅꯅꯦ ꯏꯃꯥ ꯃꯥꯕꯨ ꯊꯤꯕ ꯊꯣꯔꯛꯂꯤꯕꯅꯤ. ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯏꯇꯥꯎ ꯉꯥꯟꯕꯕꯣ? ꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯉꯥꯎꯗꯅ ꯆꯠꯂꯕꯅꯦ. ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯀꯝꯗꯧꯕ ꯍꯥꯏꯕꯕꯨ ꯅꯨꯄꯥꯗꯨꯅ ꯌꯨ ꯉꯥꯎꯔꯒ ꯉꯥꯎꯆꯠꯅꯗꯅ ꯂꯩꯔꯕꯅꯤꯅ ꯃꯣꯏ ꯑꯅꯤꯁꯨꯅꯦ ꯄꯥꯝꯕꯩ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ. ꯍꯧꯖꯤꯛꯇꯤꯅꯦ ꯑꯃꯨꯛꯇꯣꯏꯕ ꯅꯨꯡꯁꯤꯅꯈꯤꯕꯁꯤꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯊꯥꯗꯣꯛꯅꯕ ꯌꯥꯈꯤꯗ꯭ꯔꯦ. ꯑꯣ ꯑꯗꯨꯒ ꯏꯇꯥꯎ ꯉꯥꯟꯕꯅ ꯇꯧꯔꯤꯗꯨꯕꯨ ꯃꯥꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦꯗ ꯏꯃꯥ. ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯃꯥ ꯈꯪꯗ꯭ꯔꯦ. ꯅꯪꯅꯅꯦ ꯅꯪꯒꯤ ꯃꯔꯨꯞꯇꯣ ꯐꯪꯅꯅꯕ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ. ꯑꯗꯨꯒꯅꯦ ꯌꯨꯝꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯛꯑꯣ. ꯏꯃꯥꯁꯦ ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ. ꯐꯔꯦ ꯏꯃꯥꯁꯨꯅꯦ ꯅꯪꯒꯤ ꯃꯔꯨꯞꯇꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯔꯨꯈꯤꯒꯦ. ꯅꯪꯅꯁꯨ ꯐꯪꯅꯕ ꯊꯤꯕꯤꯔꯛꯎꯀꯣ. ꯍꯣꯏ ꯏꯃꯥ. ꯑꯁ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯤꯕꯣ? ꯃꯁꯤꯒꯤ ꯃꯤꯁꯤꯗꯤꯅꯦ ꯃꯥꯏ ꯍꯥꯛꯇꯛꯇ ꯑꯩꯁꯨ ꯋꯥꯔꯕꯅꯤ. ꯅꯨꯡꯉꯥꯏꯔꯦ ꯀꯨꯏꯔꯦ ꯃꯄꯥꯎ. ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯁꯤ ꯃꯉꯥꯏ ꯀꯩ ꯀꯥꯟꯗꯕꯗ. ꯅꯨꯡꯉꯥꯏꯔꯦ. ꯀꯗꯥꯏꯗꯅꯣ ꯂꯩꯔꯝꯗꯣꯏꯁꯤꯕꯣ? ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯂꯩꯀꯥꯏꯁꯤꯗ ꯐꯥꯎꯕ ꯂꯩꯕ꯭ꯔꯣ? ꯂꯣꯏ ꯀꯥꯎꯈꯤꯅꯦ ꯃꯔꯥꯏꯕꯛꯇꯨꯗ. ꯅꯨꯡꯉꯥꯏ. ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ. ꯅꯨꯡꯉꯥꯏꯔꯦ. ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯍꯥꯏ ꯉꯥꯟꯕ. ꯅꯨꯡꯉꯥꯏ. ꯍꯥꯏ ꯅꯨꯡꯉꯥꯏꯕꯒ ꯂꯥꯏꯔꯤ. ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ. ꯖ꯭ꯋꯥꯏꯔꯦ. ꯅꯪꯅ ꯌꯨꯝꯗꯒ ꯁꯨꯛꯍꯟ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯅꯤꯄꯥ. ꯑꯩ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯦꯅꯦ. ꯌꯨꯝꯗ ꯂꯩꯕꯗꯣ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯏ. ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ. ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕꯗꯣ ꯅꯪꯅ ꯑꯅꯤ ꯂꯣꯜꯂꯨꯕꯗꯒꯤ ꯅꯁꯥꯅ ꯋꯥꯟꯖꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ. ꯑꯗꯣ ꯅꯪ ꯑꯩꯅ ꯋꯥꯔꯤꯁꯤꯗꯤ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯋꯥꯔꯤꯗꯣ
नुपी अनि लोलबगी वाबने हाइबा आइसु खंगे वारिसे नंग देनते आइसु वाखरबजानी अकुपीदो सना पीरगन आइबु नुक्सिगा हाइबा पीद्रगना नुक्सिरोय हाइबा शे को कचाबने अदो आइना हाइदौदुने नंग वाखन मन खलो ई अनि तोंबा करांग सेगाय मतत मतत ताय हाइनबने अदुगा अमुक्सु लोक अमदा कई अनि कुन बियादे हाइनबा अमसु लैबने अदुना करांगसु सेगायदनबा कई अनि सुकुलन बयाननबा नंग होनगदबने सिंगदबने करी करांगसु सेगायदबा लोकमदा कई नि सुकुन बयाबा निफा अदु वइना कमाइना सिंदुनु नै हाय मखोय अनि के थमोइदो नंगने खंगलिबन खंगे अदुनने अनि मकी याननबा नंगने चक्कदबनि ताव यारे मतलब माय प्रोफाइल तुनी ओए जी दुकान सिदगिने वा ममतंग पाइजिएगा वरी वर्ताय तनसिको हाय क्वा चाबलो रगने युमदा हदबदि यारोइको सिफायो वे मंगन बियारोको आई मुले रगे से मंगलदिना युमदा हदबदि यारोइको फोकस बियारोको कोन चलोइ तो नुपिनी ने है नुपा मशीगी नुपी मचा जिबो कराई रगी कनागी मचा बो ओइरिगबा असिदि इम्फान दे लेक तमदुने लई हाइबा ममांग काइसिगी माइबगी मचा नुपीदुने ऐदी माउबदगी ngawg loyale ado maming di khangru अस ममिंग कदी आइसु खंगदेदा ला तजलो कदाइदनो के रूमे अश असिन दुपी मचा अजि कौशिलगा ममिंग मथा रो हंगदोपि याइदना यारोइदा वाथि तौनै ता वाथि नति मी तौबि नंबो ऐ माइ ममिंग खंगदबि यादबने हो हि अनि तोंगलबगिने ngawri नकरांग सेगाइदरो मतमसिदा होजि नुपी मचा जिबु नरेंग बांदा नेथालगि सिनिने हे नंग वाखन मुना खलो हि अनि दो खबक लागा नुंगाइने पुंछि पाकता तौथबा पामरा नत्रगना नखोय पुना इरांग मिना गेब्रो ओय कानदे नौजे अंगांग छ नत्रबनि वाखन मुना खलो आइसने वाचा गेदे सेंदु पिरो kiri तफलागे shalaba no problem Printolo keno se lo पिरो कदा सिदा लेंगदना लेरमुको आई क्वालरके अमुक तुनी es asi hoten de kra paisilak basi loi hangre masi ai koi da yadre ngawe nang kuadu bulu dirbane kuman grine लोरे satse jini tu dia चनबिया नंगी समसे खजिक्तंग हेक यामबदने मई ताकदमने अदुने ऐसे पिकलिङैदने निङाया फलक्तेबको इमानने इबेमा नंग हाइवाले साबि फारगने नसमदा फननबा लुकोक्सी हाबदने आइना सुङया हे याबिदबा अदुइ वादी आइदि मसिं खंगदंगै कोक्लेंगो अदुगने हिंगना इंगाम तारा खरजानी हे ए कइनो हाइसे हो अदुब्रो आइगा तिनबा मालेमदो खंगिदना ओ खंगे नुपि साबिदु नत्रो अदु कइदोरबा मागा इगसे पिसक पिइङैदगै तिनरए इपानी खनाबदने आइना मागे मसमदो खुदांसदा येलगने
ꯍꯥꯏꯕꯅꯦꯕ ꯃꯥꯗꯤ ꯑꯩꯒꯤ ꯁꯝ ꯌꯥꯎꯗꯕꯅꯤꯅ ꯄꯥꯏꯐꯝ ꯂꯩꯇꯗꯅꯅꯦ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯃꯥꯒꯤ ꯈꯨꯖꯤꯜ ꯑꯁꯥꯡꯕꯗꯨꯅꯅꯦ ꯈꯣꯠꯄꯗ ꯑꯩ ꯅꯥꯏꯡ ꯁꯥꯔꯤꯅꯤꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯂꯨꯇꯣꯏꯅ ꯀꯣꯜꯂꯛꯄꯗꯨꯅꯅꯤꯅꯦ ꯅꯪꯒꯤ ꯁꯝ ꯌꯥꯝ ꯐꯔꯤꯁꯦ ꯑꯗꯣ ꯃꯥꯏ ꯄꯥꯛꯄꯤ ꯑꯩꯉꯣꯟꯗ ꯁꯝ ꯄꯔꯃꯤꯅꯦꯟ ꯇꯧꯅꯕ ꯃꯦꯇ꯭ꯔꯤꯛꯁꯇꯣ ꯂꯩꯌꯦ ꯑꯗꯣ ꯑꯔꯤꯄꯥꯠꯀꯤ ꯔꯣꯍꯦꯟꯗꯣ ꯀꯧꯔꯒ ꯑꯩꯈꯣꯏꯅꯤ ꯄꯔꯃꯤꯅꯦꯟ ꯇꯧꯊꯣꯛꯁꯦ ꯀꯩꯅꯣ ꯄꯦꯔꯃꯦꯟ ꯇꯧꯕꯗꯤ ꯑꯁ ꯍꯣꯅꯦ ꯁꯝꯗꯣ ꯇꯤꯡꯊꯣꯛꯁꯤ ꯆꯨꯝꯊꯣꯛꯁꯤ ꯍꯥꯏꯕꯅꯤꯗ ꯑꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯦꯔꯣꯅꯤꯁꯤꯡꯅꯒ ꯁꯤꯅꯤꯃꯥꯗꯒ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯅꯍꯥꯟꯗꯒꯤ ꯇꯧꯅꯤꯡꯉ ꯂꯩꯔꯝꯃꯤꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯆꯟꯕꯤꯒ ꯃꯩꯄꯥꯛꯄꯤꯒꯗꯨꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯏꯁ ꯑꯅꯤ ꯑꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏ ꯍꯩ ꯆꯟꯕꯤꯌꯥ ꯃꯩꯄꯥꯛꯄꯤꯌꯥ ꯅꯣꯏ ꯑꯅꯤꯅ ꯁꯤꯗ ꯅꯛꯀꯦ ꯁꯦꯝꯗꯅ ꯅꯨꯡꯉꯥꯏꯔꯦꯝꯈꯩ ꯐꯝꯗꯅ ꯂꯩꯔꯦ ꯑꯥꯗ ꯅꯣꯏ ꯍꯦꯔꯣꯁꯤꯅꯅꯦ ꯃꯃꯥꯏꯅ ꯆꯠꯇꯅ ꯂꯩꯍꯧꯔꯦ ꯃꯈꯣꯡ ꯊꯥꯡꯕ ꯍꯩꯇꯗꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯣ ꯃꯈꯣꯡꯅ ꯆꯠꯄ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯍꯩꯇꯗꯅꯅꯦ ꯊꯣꯡꯒꯥꯟꯁꯦ ꯇꯨꯁꯜꯂ ꯂꯩꯍꯧꯔꯕꯅꯦ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯉꯥꯎꯔ ꯆꯠꯇꯣꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯅꯍꯥꯟꯁꯨ ꯏꯃꯨꯡꯗꯅꯦ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯇꯣꯁꯇꯨꯅ ꯀꯥꯞꯇꯅ ꯑꯩꯅ ꯍꯧꯖꯤꯛꯇ ꯄꯥꯏꯔꯝꯕ ꯇꯣꯁꯇꯨꯕꯨ ꯀꯗꯥꯏꯅꯣ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯣ ꯑꯗꯨꯅꯦ ꯍꯧꯖꯤꯛꯁꯨꯅꯦ ꯃꯥꯏ ꯃꯌꯨꯝꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯅ ꯊꯤ ꯂꯩꯍꯧꯔꯕꯅꯦ ꯆꯠꯂꯣ ꯅꯣꯏꯅꯤꯅꯅꯦ ꯃꯥꯒꯤ ꯃꯌꯨꯝ ꯇꯥꯎꯁ ꯆꯠꯂꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯦ ꯌꯦꯡꯅꯗꯅ ꯑꯃꯨꯛ ꯂꯩ ꯆꯠꯂꯣꯏꯗꯤ ꯀꯣꯛ ꯆꯠꯂꯣꯗꯅ ꯆꯠꯂꯣ ꯀꯗꯥꯏꯗꯔꯣ ꯑꯩꯒꯤ ꯌꯨꯝ ꯑꯩꯒꯤꯗꯤ ꯌꯨꯝ ꯂꯩꯖꯗꯦ ꯑꯩꯒꯤ ꯌꯨꯝꯗꯨꯕꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦꯅꯦ ꯅꯨꯡꯉꯥꯏꯔꯦ ꯀꯗꯥꯏꯗꯅꯣ ꯑꯩꯒꯤ ꯌꯨꯝ ꯃꯩꯄꯥꯛꯄꯤ ꯀꯥꯟꯅꯗꯦ ꯑꯁꯦ ꯑꯩꯒꯤꯗꯤ ꯌꯨꯝ ꯂꯩꯖꯗꯦ ꯅꯪꯒꯤ ꯀꯥꯗ ꯊꯥꯡꯖꯤꯜꯂꯝꯃꯁꯦ ꯑꯗꯨꯒ ꯏꯕꯥꯅꯤꯅꯅꯦ ꯑꯩꯒꯤ ꯀꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯁꯦ ꯍꯣꯏ ꯂꯥꯛꯑꯣ ꯌꯥꯏꯌꯦ. ꯂꯥꯛꯑꯣ ꯑꯩꯒꯤ ꯌꯨꯝ ꯂꯩꯇꯦ 세 가보세 라치세 라오세 롱아리 로콩고 잠깐만. 개노블로 냉모도 이 짱고 세스 어진다 세 Taibang mo siyembi ba mapu? Nga sinamit, siya si manasabuloy na biyo. Kaino siya? Kaino na? Huy wala manin. Masih huy wala mani. Number 1 to katok silang mani ba siya? Kasi nang ay nangarang lai kurang bagi tinman ang dadal tinda mani ba siya? Masih number 1 to tok sila mani eh. Masih dah ha, nagay ayo ma. Nang ramra. Hey, nang ramra. Hindi ko na sila tumumong malin. Dati. Ngay ko. Hura mo tiyan eh. Lagay, hura mo. Hura mo tiyan eh. Pabong, kailangan kita pabong. Huran ba maput huran balaga? Madiwara pra karino. Sangguay na pagtasan laga. Dumagalay na metra. Ado mo katayin na ba, pabong? Wow, husik pudi ay na puda ba tayo siyan gare? Ay bema. Ay ko'y get siya. Yot ki amul ontok tabi atre. Yot ki chinto aji. Ngarok din kuno gine. Yot ki get siya ba? Nagi kakasar to. Ada phone tauge. Phone do poro. Poro. Hoy, pabong. Es, yo ki get bande adra. Kari pot yak khujano. Pot yak pide ma masang hak sen ki. Mane sen ki to phur ko ma budi au gi madu di mane se char ko rangani. Hai puron hai.
ꯐꯖꯕꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯕꯤꯒꯦ ꯉꯥꯏꯈꯣ ꯃꯤꯡꯒ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯃꯤꯡ ꯍꯥꯏꯕꯨ ꯀꯌꯥꯝ ꯋꯥꯒꯦ ꯁꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯁꯦ ꯍꯥꯏꯔꯨꯕꯁꯦ ꯅꯃꯤꯡ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯅꯪꯕꯨ ꯐꯥꯔꯒ ꯄꯨꯕ ꯇꯥꯕꯅꯤꯅꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯣꯏ चलो ꯍꯣꯏ ngasi dia rồi ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯂꯥꯎ ꯆꯠꯁꯤꯂꯣ ꯍꯣꯏ ꯂꯥꯎ ꯆꯠꯁꯤꯂꯣ 돌무 까라 홀 ꯌꯥꯔꯦ ꯇꯥꯈꯣꯃꯦ ꯃꯥꯏ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦꯕ ꯇꯥꯡꯍꯟꯕꯗꯣ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯖꯥꯠꯅꯤ ꯑꯦ ꯅꯪꯗꯤ ꯀꯩꯒꯤ ꯁꯥꯎꯅꯤꯡꯉꯤꯕ ꯐꯥꯒꯤꯅꯦꯁꯨ ꯈꯪꯗꯦ ꯑꯋꯣꯏꯕꯅꯦꯁꯨ ꯈꯪꯗꯦ ꯃꯥꯅ ꯈꯨꯖꯥꯏ ꯊꯣꯝꯃꯛꯈꯤꯕꯩ ꯆꯩꯅꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯣꯛꯇ꯭ꯔꯤꯌꯦ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯈꯨꯗꯤꯡꯒꯤ ꯆꯤꯛꯄꯗ ꯈꯥꯡꯉꯝꯄꯣꯠꯇꯦꯅꯦ ꯑꯣ ꯑꯗꯨꯗꯤꯅꯦ ꯅꯪ ꯂꯪꯖꯔꯨꯕ ꯅꯔꯥꯟꯒꯤ ꯃꯍꯩꯅꯤ ꯈꯣꯏ ꯃꯍꯨꯝꯗ ꯆꯩꯅ ꯊꯤꯜꯂꯨꯔꯕꯗꯤ ꯈꯣꯏꯗꯨꯅ ꯄꯥꯏꯊꯣꯔꯛꯑꯒ ꯆꯤꯛꯄ ꯇꯥꯕ ꯍꯣ ꯃꯤ ꯑꯗꯣ ꯑꯩꯗꯤ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯔꯦꯗꯅ ꯍꯣ ꯌꯥꯔꯦꯁꯦ ꯑꯗꯣ ꯅꯍꯥꯟꯒꯤ ꯈꯨꯗꯣꯞꯇꯣ ꯈꯔ ꯆꯥꯎꯍꯟꯖꯗꯥꯏ ꯑꯗꯣ ꯁꯅꯥꯁꯟ ꯀꯌꯥ ꯍꯥꯞꯀꯠꯁꯦ ꯍꯥꯏꯅꯣ ꯍꯥꯞꯀꯠꯂꯔꯣꯏꯁꯦ ꯑꯗꯨꯒꯤ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯑꯦ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯁꯟꯁꯥ ꯑꯌꯥꯏꯕ ꯆꯥꯒꯦ ꯍꯥꯏꯔꯣ ꯑꯁ ꯅꯠꯇꯦꯕ ꯋꯥꯊꯤ ꯉꯥꯡꯅꯣ ꯃꯤ ꯉꯥꯅꯨ ꯈꯔ ꯂꯣꯏꯔꯒ खरा चाउथोंनबा होनजगे तौबने इस करिनो हनकते अखोय कुपिसे ओखन याम तारेको ताद्रदि कैनो ताखोमे आइसु ताखोमैसु नुंगाय फबा इमुगी मचा आमता नते होइबुंगो आइना सेल पाइबा हाइसे नंगिसु सरुक यावदोइनि सरुक यावरि हारगा अतोपद युम पानखरदि आइदि मांगे हे तानिंग देबा हो ऐसे नंगिनी हाइदना नंबर थेटना लेरबने अकुपे यामसी अकुपे इल्लू ए कयु ता खमे इल्लू हाइबो इल्लू हाइबदी आई एल यू ए कय हाइबा दुदि आई फॉर आई एल फॉर लव U for Nang. I love you. I love you, Akupi. Ta khume, nang drama yaw yar ningo. फोन जी नेट का लोई लोशलमेने हॉटस्पॉट का थारदना ओए शिकरान समे याम्बा अइना नंग ngaraang da aina GP da recharge hapkhidai यामन 149 हापदि 1 GB का फंगदुबो तौरिजो मचिन जिंग नमना बेद खुमिने अस मई जिमु यomdrene और बेंग दिगदाय और बेंग मई यावद्रम याम्बा मई जिमु लोशलबा अइना नते याम्बा तुमाना तौनी ने मसकने न और बेंग हे मालदना नंग दिया फजरेने मसग सिगा ओइ बुंगा नंग दि जवाति देबे साहेब तो माले मसे याम्बा दुपि दले तू करी ए लाइले ओए मैं गाड़ी से थलो थलो दना ए बैठो
ngaku kamu aina nangwanda khami base tu adagi playing card ki king ma base machine khamde abde habigi aina khambane Nui ningon hanjin jinje li jikai gino. ꯅꯉꯣꯟꯗ ꯈꯔꯗꯤ ꯌꯦꯠꯄ ꯇꯥꯔꯦ ꯅꯪꯒꯤ ꯐꯖꯔꯕꯤ ꯃꯥꯏꯊꯣꯡ ꯄꯨꯡꯕꯨꯝ ꯇꯥꯔꯛꯄꯤ ꯄꯥꯝꯕꯣꯝꯁꯤꯗꯒꯤ ꯇꯥꯊꯔꯛꯄꯗ ꯄꯥꯜꯂꯤꯕ ꯆꯩꯔꯣꯡꯒꯨꯝꯂꯕ ꯈꯨꯠꯁꯥꯗꯨꯅ ꯑꯩꯒꯤ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕ ꯏꯅꯥꯎ ꯇꯣꯂꯣꯃꯨꯒꯤ ꯈꯖꯥꯏꯗ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤ ꯂꯃꯟꯗꯤ ꯉꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯅꯪꯕꯨ ꯃꯤꯅꯁꯨ ꯅꯪ ꯆꯠꯈ꯭ꯔꯣ ꯁꯣꯝꯗ ꯑꯩꯕꯨ ꯈꯨꯗꯣꯡꯊꯤꯒꯗꯕ ꯀꯌꯥꯗꯒꯤ ꯍꯟꯖꯤꯟ ꯀꯟꯕꯤꯔꯦ ꯁꯣꯝꯒꯤ ꯂꯃꯟ ꯑꯩꯅ ꯌꯥꯝ ꯇꯣꯟꯁꯤꯟꯖꯔꯦ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯃꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯅꯤ ꯑꯗꯣ ꯁꯣꯝꯒꯤ ꯃꯤꯡꯕꯨ ꯉꯥꯟꯕ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯍꯤꯡꯕꯤ ꯑꯣ ꯃꯤꯡ ꯈꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯑꯗꯣ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇꯅꯕ ꯑꯩꯕꯨ ꯃꯊꯧ ꯇꯥꯔꯕꯁꯨ ꯑꯩꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯁꯣꯝꯒꯤ ꯐꯣꯟꯗꯣ ꯑꯝꯇ ꯁꯦ ꯁꯦ ꯃꯁꯦ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯊꯣꯛꯈꯤꯒꯦ ꯆꯠꯂꯨꯈꯤꯒꯦ 아주 파절로 파절로디 파절로네 하고로 미나이 마사지디 라이 코미네 봐 무슈 봐 낭고 찌까리 사라게 봐 밑복하게 틀레시보 무슨 에이 타박 떠게 해야지 그래 섹실로 에이 다도 해 이놈이 machine ko 세 야노 리싱 마리니 어이 아두네 야로 가라 합소 아씨 빠쇼로 해 그이노네 넌 뭐망기 그래 와키브니 하나가 하포우가 야리 미네 봐 as ya de 마둥도 좀 맴나 야 두돈 하빠게 기다려게 마시기 리시니 야로 아이 쇼이든 하빠게 봐 마뚱도 합다고 야로 이거 하빠기 미다오네 봐 나디 나그래다 하옵게 하려고 아스 치디 이닥 레비다 짱 그러네 봐 어이 야래 사실 자로 해 낭네 마뚱 합다고 야로 해 하빠게 하옵게 혹시 신수와 포이터는 분이 신부 너 비지 꾸지 꾸들이더나 하이 이베마 너희부 까나 까나 라이게 카도, kay hage,
इतैमगी कैथेलगी पोत चै करी करीनो खरा पिरमो हाइबदो कदाइनो पुथोरो आई पुग्रगे को ꯆꯟꯕꯤ ꯏꯃꯥꯒꯤ ꯉꯁꯥꯏ ꯀꯩꯊꯦꯜ ꯆꯠꯄꯗ ꯀꯥꯎꯔꯝꯃꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯣ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯌꯦ ꯑꯣ ꯑꯩ ꯂꯧꯊꯣꯛꯎꯒꯦ ꯈꯥꯇꯣꯟ ꯍꯣꯔꯦꯟꯗꯤ ꯈꯥꯇꯣꯟꯅ ꯄꯥꯝꯖꯕ ꯀꯥꯂꯦꯟꯗ꯭ꯔꯤ ꯃꯔꯨꯒ ꯎꯀꯥꯕꯤ ꯑꯌꯥꯏꯕꯒꯅꯦ ꯀꯥꯡꯁꯣꯏ ꯊꯣꯡꯉꯝꯗꯣꯏꯅꯦꯀꯣ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯈꯥꯇꯣꯟ होइने अदु नंबु ngरंगदसु थोंखिबा नत्रने ngसीदी चानबीना थोंगदबा नत्रो खातोन से खातोन हौजिक्तिने अखैनिसे पालीगा पुनद्रेदा अखै अनि पुलप थोंगे हा असेंबगिरने असेंबनी खातोन फरेने अदुनीदना इमो वनीसिदे नुंसी चानना लैमिनगदबनी को होय खातोन अदो nganbadi hogul khरबा माबो खातोन मादी ngасai ung anta hauraga walking जाखराबने फरे हाय नखोय अनि निंथीना वखल ताना लैमिनौ को होय खातोन फरे खातोन चलगे को खातोन चले मै पाकपिया अदुदी आइगी कादा लुदो हौरसे होय याये लाओ कैदौरे तुमिन लेरदि कैसु तौदेदा अदोदा आई वमता हाइगे कैनो हेक्ता हायो ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯉꯛꯇꯦ ꯑꯗꯨꯕꯨ ꯗꯥꯒ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯅꯤꯡꯍꯣꯜꯂꯛꯈꯤ ꯑꯍꯥꯟꯕ ꯐꯪꯖꯈꯤꯕ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯖꯒꯦ ꯈꯟꯖꯔꯤꯕꯅꯤ ꯑꯩ ꯗꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯐꯝꯗꯁꯨ ꯄꯨꯟꯁꯤꯁꯦ ꯈꯛꯁꯤꯟꯅꯔꯣꯏꯌꯦ ꯗꯥꯅꯁꯨ ꯑꯩꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯊꯥꯗꯣꯛꯄꯤꯅꯨꯀꯣ ꯑꯌꯤꯡꯕꯤ ꯊꯃꯣꯏꯗ ꯆꯦꯠꯅꯈꯤꯈ꯭ꯔꯕ ꯅꯨꯡꯁꯤꯒꯤꯁꯤꯗꯤ ꯇꯥꯏꯕꯪ ꯀꯅꯥꯅꯁꯨ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯈꯣꯡꯐꯝꯗꯨꯗ ꯍꯣꯡꯒꯅꯨ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯑꯌꯤꯡꯕꯤ ꯅꯪ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ ꯑꯌꯤꯡꯕꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯊꯥꯖꯗꯕꯒꯤ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯅꯤꯡꯗꯨꯅ ꯍꯪꯕꯅꯦ ꯑꯌꯤꯡꯕꯤ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯁꯦ ꯈꯣꯡꯆꯠ ꯅꯥꯏꯕꯅꯦ ꯃꯥꯒꯤ ꯈꯣꯡꯆꯠꯇ ꯊꯥꯅꯤꯜ ꯑꯃꯗꯤ ꯊꯥꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯅꯦ ꯑꯌꯤꯡꯕꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯊꯥꯁꯤ ꯂꯥꯛꯂꯔꯣꯏꯗꯕ ꯊꯥꯅꯤꯜꯒꯤ ꯑꯍꯤꯡꯒꯤ ꯄꯥꯡꯈꯛꯅꯤ ꯁꯦꯡꯂꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯁꯤꯗ ꯊꯥꯅꯤꯜꯒꯤ ꯑꯍꯤꯡꯗ ꯊꯥꯁꯨ ꯑꯣꯏꯅ ꯅꯪꯅ ꯏꯪꯅ ꯉꯥꯜꯂꯔꯣ ꯑꯌꯤꯡꯕꯤ ꯅꯪꯁꯨ ꯑꯩꯒꯤꯗꯃꯛꯇ ꯂꯩꯕꯤꯌꯨꯀꯣ ꯑꯌꯤꯡꯕꯤ ꯈꯪꯅꯤꯗꯅ ꯑꯗꯨꯗꯤ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯌꯨꯝꯗ ꯍꯜꯂꯁꯦ ꯏꯁ ꯀꯩꯅꯣ ꯌꯥꯝ ꯍꯟꯅꯤꯡꯉꯕ ꯍꯥꯏꯁꯤꯕꯣ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯕꯅꯦ ꯉꯥꯛꯇꯪ ꯂꯩꯈꯤꯁꯤꯕ ꯑꯁ ꯍꯩ ꯕꯨꯡꯉꯣ ꯅꯣꯏ ꯂꯨꯆꯤꯡꯕꯗꯤ करी ले रे हल ꯑꯗꯨ ꯕ꯭ꯔꯣ ओके मफम सिदा ngak tak leibiramuko अखोय लुसिंगबदो कौथोकसरखि ꯑꯦ ꯃꯥ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯥꯅꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯣꯏꯊꯦꯝ ꯇꯧꯒꯦ ꯈꯟꯕ ꯈꯪꯒꯅꯤ लो असिदा लेरे अहल अखोय लुसिंगबदो थोले अहल मूर्खे लंगथियाव आइगी नाकता लाकपदी करी लेरे करी इबुंगोगी मिंगी मूर्खे लंगथियाव बुंगो मीबता अंगांग उलंबगी थबamta सिनजगे लाक्चबनी ओ अहल अदुगुम थबुक अदुदि अखोयदि करिसु लेबा थबुक नत्ते अदुनबु आइगी मिंग मूर्खे लंगथियाव
मूर के लंग थियाव हाइबदी मून केरगा लंग न थीरगा यावबगी दमुक्ता मिंगलेल असिबु पंथौना कोलोय बिरंबनी याई याई इबुंगो याई इबुंगोगी मिंगदो इबुंगोदा कौबदा मतिक चाई याम पक्चै सकतासिगा करी फर्तै हाइगे तौबा ओ ए अहल अइखोइबु नेके हाइरबदी प्रीपेड आना तौगदबा इबुंगो रिचार्ज तो हेता हापसरगे खर थुनो तो चचिबा अइ नाउसा रेडी लेरो ससी अहल पेमेंट तौबिरो ससी हल्लो सिमिदा चलसेबा ला ला मो लाउ 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 इबुंगो तू आदरी नि पासिन ओ असिदी nganbani awangba mamangi project to nupa asina phibam si oinanaba ya ana hona sagiba project aduga hojikpu mangonda khu thardrne hai gumna boss hana ke project ya kya nungai du mande ए करी अइ तोलमु boss ओइ अइखोइगिदे अदु अदा लैते अइखोइद मथौ तारिबसे शेर boss is boss aduna 4% attempt to perform your duty okay boss करी नो दई बुंगो मी फोन लागा प्रोजेक्ट की वारी होइने साले रिचिबो भाई कोहल फिंगत खिनु तब थौ अइ तोलमु boss मुफु चफु अइन हाइरबसिनी महा की वैलिडिटी लोय करबनी अदुना हौजिमक चलो चलो lo hey lo adodi hanba tare dana eh che बुंगो लो एको यु संगि लो 정치 nangki shell to ainu kona pi yaba natro ओए मनन तक गई फुजलो ने मनन तक गई फुजलो आई बे मा चसिला ना चसिला बाबू लो चसिला ingbi बाबू फोन दिगनो ingbi दा लो चसिला ingbi बाबू yamba modu de to bigano yamba modu de to bigano ai ni pi ase kuina na bhona bada sena mam sang khabni yamba asengmani awangba nupi si koina ba honabada aikoida hanjan hanjan sel piraga ni ibani makha ta na pirakadaba sel khara suwali करी नखोई दाइना tiu चलगा थबुक तौ हाइब्राउ चलो मसाजिद यावबु चेन खुदिमक मुल्लग लौगदब चलो चेक तौ sen sorpa nangbu sel ga yaujari bani yaw madin तौने yaude boss lupa tra khayawe simta चसिला ने नंग मसिदगी युमदगी मा पांचो पेर अइन हासिनी नंग नुपा यामन पाउ पाउ फेर बेलाय फोन पिरो पाबुंग अइना पाबुंगी इज्जत छोकनबा करी थबक तौखरगे अइना ngasi फावबदा पाबुंगना हाइबदा इंदुना द लाखिबने पाबुंगी अपामबगी मतुंगिना आई स्टडी द पुंग जंकी इशुंगी मानबी अमता लोने तिनकिदे अदुबु पाबुंग ngasidi nachagi thangbuida apam nushi haibado masa khangre पाबुंग khalakbagi punsida nushibagi yening chongjarakpasibu miyoibagi machat natabrane पाबुंग nachabu haibe indabini lamhenbini khanbigano ai
ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ ꯄꯥꯕꯨꯡ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯦ ꯉꯁꯤꯗꯒꯤ ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯗꯕꯅꯦ ꯄꯥꯕꯨꯡ 하요 낭나 떠올지 까이노 어디야 돼 시안에 덤나 떠올지 이 바보 끄라기 막나한테 행구하이브노 이 바주 낭기야 와보도 강해 시안에 방사하는 아이브도 이 바나 밤에 눈비 오이비기 분시디 공판맘에 핵쇼이 키보다 공탕 구딕 민옥 마샤는 탄게 돌이면에 베마 낭나 눈시저리면 누빠도 베마 시 노윰 마네 오자 마이바 어떻게 nganbana 마네 에코이 아니기 이푸로이바네 이사기 분시디 이빠는 망은 닝데네 이빠이 베마 이마나 짜이바 카라세 로실라가네 레호리바 카라스디 낭 짜오로고 호이마 아 마이팍비야 이마 낭기두부 팡도바 그냥 와리게 카라 와리 이마 사로 호 이마 오 세모 마콘도 인티나 셈비드라바니나네 옌싱두수 낭도나 ngọcꯆꯠꯅꯔꯕꯅꯦ ngahak lairadi thakpa muk chatke haira ringninya aduma din thijana loshalamuko natradi chatpa ka yaroi 그 맛이 디바 올로 샹기 아니에 아이 그나 라이 아이 안봐 그나 털세 가이노 나는 누비오비기 본시부 파기니 칸브라 헤이 똥원비 karigino nang na aigi isas na kupak na thari ba ha nang na aigi isagi makhazaida kupak na thaba sibo natiklo
ꯃꯃꯥ ꯑꯩꯅ ꯐꯥꯎ ꯅꯣꯡꯃꯇ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯗ꯭ꯔꯤ ꯃꯃꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯑꯩ ꯇꯩꯃꯪꯇ ꯍꯥꯏꯕꯤꯀꯣ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯔꯥ ꯂꯩꯇꯦ ꯍꯦ ꯃꯤꯠꯂꯪ ꯅꯨꯄꯤ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯂꯨꯄꯥ ꯀꯌꯥꯗꯤ ꯄꯤꯔꯦ ꯅꯪꯅ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯕꯨ ꯄꯣꯁꯦꯝ ꯇꯧꯗꯨꯅ ꯉꯧꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯋꯥꯈꯟꯗꯨ ꯍꯣꯠꯅꯔꯦ ꯇꯩꯃ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯨꯄꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯅ ꯀꯔꯝꯅ ꯇꯩꯃ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯁꯦꯟꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯒꯦ ꯈꯜꯂꯨꯕ ꯑꯣꯏꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯏꯍꯟꯕ ꯉꯝꯃꯦꯅ ꯎꯠꯂꯨꯕ ꯑꯩꯒꯤ ꯏꯔꯥꯟꯅꯤ ngasi di thodok sing ado itai ma da mayak seng na takjage wari si lidri ngai da itai ma gi isai mok sing bo mauk sha gi punchi da hana mukta hanjalan ki Hojikti nakoi nasara na sabu kananu haibadu mayak seng na khangnagan itai ma aina laitin ga samduru badagi khudong saba loduna sel phanglaga loire haiduna mi gi gum kaina na basin bangamba thugai na buhot na bangamba pumna ma sigi phattaba phol ngasidi ai gi sagi phumna phanglai itai ma warishe itai magi mafam dali jaraki ai mau Chanbi maknabo. Chanbi, nang to iskeno. Ha, nang to iskeno. Tama. Ang tataptabi ko. Pumna maase. Chanbi kaktagi maranate. Ay gisu, chawra biralay. Iray pagtatamlamat ni kanduna. Chanbi ga nusisana na himminaramaba. Amana amabu singsep thaduna yumban kaina basinaram trabadi ngasi gi thaudo ase thoklam loi tamo bu ai khakta gi oining ki chanbi buna ai gi na boina khanki masina maram moiraga chanbi na su magi nusi jabu phangna na bagi dama pambai thi ki bada thanglu ba khongthang oiram gani Ima, tamo, ngasi de ay khangle. Miyoy bagi punsi se, yam na luy haiba. Imung manung nung si saknaraba. Ay gini haiba. Ako ba wakala se, thadok naraba di. Kuna esida thokliba. Tahay uye taba thawdok kaya se. Thoklam luy tamo. Ima, Dada, ay nakoy khuding maggi mafamda yamna lankre ay bomda ngakpiyo ay gi khathawdaba wakhan lamjing khiduna ngasidi imung ase kangkong sai ba habadu ohale mai pakpi nangnasu ay bomda ngakpiyo ko Chanbi Chanbi ngasi dagidi akhoi ani ki nusi janabagi matau laikai sida wari ohelasi ko Chanbi Imungo milang itai mana wari singa se khangudabadagi nangonda karino hai daba kaya ama hai kramal madugi damakta nang itai mabu waroganu ko
이때마 나는 그것이 큰자대다. ꯉꯁꯤꯗꯒꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯅꯤꯡꯁꯤꯡꯖꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯈꯔ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯦꯠꯈ꯭ꯔ ꯃꯥꯜꯂꯦ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯔꯝꯃꯨꯀꯣ ꯏꯆꯜ ꯗꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯉꯁꯤꯗꯒꯤꯗꯤ ꯗꯥꯒ ꯏꯅꯝꯃ ꯑꯅꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯤꯌꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯣ ꯑꯣꯏꯕꯤꯌꯨꯀꯣ ꯗꯥ 이놈아, 아두디 에코이 목자도 키게. ꯍꯣꯏ. 바보, 잘랐어. 이때마 ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ. ꯍꯣꯏ. ꯉꯁꯤꯗꯒꯤ ꯏꯆꯥ-ꯏꯃꯧꯁꯤꯡꯁꯨ ꯈꯟꯅ ꯆꯩꯅꯕ ꯌꯥꯗꯦꯀꯣ. 이때마 ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯦ. ꯐꯅꯤ ꯐꯅꯤ. ꯆꯠꯂꯁꯤ ꯕꯦꯝ. ꯃꯩꯄꯥꯛꯄꯤ ꯆꯟꯕꯤ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥꯗꯣ ꯏꯃꯥꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯁꯦ. 이마 너잖아 란키바 끼야도 아빵 나 짜리 큰누나 이마나 묻는 나 삐우고 너무 싱숭하고 비우고 이마 이마 담보. unke targe. 오이베마 너무 호러보 세 능해 세 능원이 인절도 예. 꾸삐야. 마이 가리시디 마이 갈람드레. Oh my god. 다들 버슬로 좀 랑토도 거 컵도 먹도 오늘 저거네 아 누가 누가 이거 나 있다 눈 담어